mayambu ikoknona khurumjari ngasisu mayamgi ngahak pothanabagidamak Manipuri horror story amamuk pudra lakjari horror story asigi maming Laihau Makhong wari asi umangsakta hana thagatchakre hojik amuk full story oina thagatchabani wari asi bu thabirakpi mispa wari asi na hingliba amati laikhidraba kanagumbi amataga marina jadi ai bina wakana sagacharaga tabiriba singi ngaktang orabasu pothanaba haiduna semjaba warini hojik mayamda khudul tamjari Manipuri horror story Laihau Makhong lamtagi humni panba ningthaukaba numitni numit asida lemba amadi piaino yamna harau nungaina luhongbagi thorambama pangthokli laikai miyamna sakhi oiduna kundu poreng ngaksamda huknaduna punsigi anauba laimai amagidama khong thangjillakhiba yaipharaba korong numit amani korong numit asida afaba nungaiba yumpal amagidama khong thangjillakhibi piaino thoidok hendokna matik mangal leipi mayamna sakhanglabi ojanupi amani amaromda mahak lining laison atuki matik chetna ningjaba ojanupi ama oina haurakhi mahakna punsigi leipun semduna punsigi oina seba tarunabagidamagta lakhiba lembadi atuki matik laitinda thajadaba amadi ina kaira khunbagi haunabi wa sauna ngangba aduga maki mathakta wa ngangba yadaba gunda phada oina tawpa miyuyama oina haurai adumna tawduna hairiba numit asigi luhongba ado tapna loisinki matamdu ahingi pung amamuk tari lemba amadi piaino phajaraba phamung mathak adutta luhongba numitki ahing nungai adutta yamna nungaina nikthina tumli matam maduta yum madugi akoibada karigumba makholama tari khonjel adudi nupi amana sut kaptuna chatpagi makholni khonjel lado taba matamda piaino tumlambadagi mamit pangthorakli mahausana mahak ase mitna yamna singanbi amati tumba matamda kanagumba amana chatkiba amati karigumba makholama tabada thokhetta haugat kanba yamna michingna singba nupi uma oina haurakibani mahakna pitlingage punsida thangta tamduna award kayasu phagakhrabi nupini mahaki thangtagi sinpham ado khajiktang na thairaga mapabungna laikhidraba matung mapabungna oiramba oja ado mahakna dieharness ta thabak sangduna mapabungi mahut sinduna thabak pukhibani maramaduna mahakna pamjariba thangta ado tokthokduna ojagi sinphamda sanglakhibani mahakna thangta tauringai matamda singkhiba talent adumak masada hojiksu yauri tariba khonjal lado piainuna asum tarambadagi mahakna manakta tumliba lembabu masa nomduna hodui matam aduta lembana karino kari amuk tawrage nunga labro toisibo as adugi dati makhol labasum kari makholno se tummo se hayeng dinang nunga dringai da hakut ke hairani tum asum na hairaga lebati thawai sa sadana domak tumki matam aduta piainudi tumthaba haibado yarabti masidigi mahakna tariba khonjallado karino haiduna munna tari mahak haubodi haugati long hiptuna tariba makholadugi maikairomda mabit ado jingduna kari taribano kari hairibano haiduna yengduna leiri matamadu ta such kaptuna chatlamba nupi aduna machinda wahai khara hairai wahai singadodi hat kari nangbu aina sodana hat kani aigi thawaina ngasi phawba lairamlen jawba ngamdana mira lamba onduna leiribase nahaknani nangna aibudi minung silektana hatokpada natana lairamlen jawba ngamhandri aduga nangna ngasi anoba punsi amada khong thangjinduna kayada nungaina yataduna tumliba nangisu matam sodana lakhigani matamado aihakna ngairibani hatkani tumnaba hatkani adumna murum solibado tabada piaino tumpham lapham khangdri masidigi mahakna murum sonduna sut kaptuda chatlibadu kanano yumgi yumthangnabada leipa angaubiga oiraba jala khanduna piainu do wakhal ngahak khanduna leiri khonjalato asum lapthokibadagi haujikti tapna takhidrei masidagi di piainu do mahaksu phajub chingkatuna tumnana ba sem sakhi masidagi di mahak adumak tumthakri mahakna hek tumkhibaga magi lukhumdal leiriba isingi batal lado
ꯅꯥꯀꯜꯗ ꯁꯠ ꯂꯥꯎꯅ ꯏꯟꯊꯣꯛꯈꯤ꯫ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯄꯤꯌꯥꯏꯅꯣ ꯑꯃꯗꯤ ꯂꯦꯝꯕꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕꯅ ꯎꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅꯤꯅ ꯄꯤꯌꯥꯏꯅꯣꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯇꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯑꯉꯥꯎꯕꯤꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤ ꯑꯃꯠꯇ ꯍꯪꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯤꯌꯥꯏꯅꯣꯒꯤ ꯃꯃꯥꯍꯣꯏ ꯅꯣꯡꯉꯥꯟꯕꯒꯤ ꯂꯥꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃ ꯆꯥꯔꯤ꯫ ꯑꯗꯨꯝꯅ ꯂꯥꯡꯂꯤꯉꯩ ꯄꯤꯌꯥꯏꯅꯣꯅ ꯈꯜꯂꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯄꯥꯎ ꯑꯗꯣ ꯇꯝꯒꯦ ꯈꯟꯈꯤꯕ ꯑꯗꯨꯁꯨ ꯃꯔꯥꯡ ꯇꯧꯕ ꯑꯗꯨꯅ ꯑꯗꯨꯃꯛ ꯀꯥꯎꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯇꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯣꯒꯤ ꯃꯃꯥꯍꯣꯏꯗꯨꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯨꯅ ꯄꯥꯜꯂꯨ, ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯃꯇꯣꯟꯂꯣꯝꯅ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯂꯣꯝꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ꯫ ꯄꯤꯌꯥꯏꯅꯣ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯂꯤ꯫ ꯂꯦꯝꯕꯗꯣ ꯊꯣꯡꯒꯥꯜꯗ ꯃꯃꯥꯟꯅꯕ ꯈꯔ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯄꯤꯌꯥꯏꯅꯣꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯅꯦꯝꯕꯣꯛ ꯂꯩꯁꯅꯥꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯔꯤ꯫ ꯂꯦꯝꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯇꯣꯝꯇ ꯄꯣꯛꯏ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯄꯥꯕꯨꯡ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯏ꯫ ꯃꯗꯨꯅ ꯏꯃꯨꯡ ꯑꯗꯣ ꯊꯣꯏꯗꯣꯛꯅ ꯀꯣꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯒꯤ ꯃꯃꯥ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯄꯤꯌꯥꯏꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡ ꯊꯥꯛꯂꯤꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯣꯅ ꯂꯦꯝꯕꯗ ꯐꯣꯜ ꯇꯧꯗꯨꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯈ꯭ꯔꯤ꯫ ꯂꯦꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯝꯕꯗꯒꯤ ꯌꯨꯝꯗ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯀꯧꯔꯛꯂꯦ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯔꯦꯝꯅꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯍꯧꯏ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯦꯝꯕ, ꯄꯤꯌꯥꯏꯅꯣ, ꯂꯩꯁꯅꯥ ꯑꯃꯗꯤ ꯄꯤꯌꯥꯏꯅꯣꯒꯤ ꯃꯀꯨꯕꯣꯛ ꯂꯩꯁꯅꯥꯒꯤꯅ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯊꯣꯏꯕ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯥꯛꯆꯥ ꯇꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯄꯤꯌꯥꯏꯅꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟ ꯈꯝꯖꯤꯜꯍꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯁꯅꯥꯁꯨ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯤꯌꯥꯏꯅꯣ ꯃꯇꯣꯝꯇ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯣꯗꯣ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯅꯦꯝꯄꯣꯛꯀꯤ ꯀꯥꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯣꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯤꯕꯅꯤ ꯈꯟꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯣ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯣ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝ ꯑꯗꯣ ꯃꯩ ꯃꯨꯊꯠꯂꯝꯂꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯗꯣ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯐꯤꯂꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯣꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯂꯝꯗ꯭ꯔꯤꯁꯤꯕꯣ? ꯉꯁꯥꯏꯅ ꯆꯪꯈ꯭ꯔꯕꯗꯥꯏꯅꯦ? ꯍꯩ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯪ ꯉꯥꯏꯔꯤꯕꯅꯤꯅꯦ꯫ ꯁꯦ ꯇꯨꯝꯂꯁꯤ ꯂꯥꯛꯑꯣ꯫ ꯅꯪꯕꯨ ꯇꯨꯝꯅꯤꯡꯕꯒ ꯑꯝꯇ ꯐꯥꯎꯗꯕ꯭ꯔꯕ? ꯉꯁꯥꯏꯗꯒꯤ ꯆꯥꯛꯈꯨꯝꯁꯤꯗ ꯀꯣꯔꯣꯡ ꯒꯔꯥꯡ ꯌꯨꯝꯖꯥꯎꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯗꯨꯕꯨ ꯋꯥꯗꯕ꯭ꯔꯥ ꯍꯥꯏꯕ? ꯀꯩꯗꯧꯕ ꯅꯪꯅ ꯌꯨꯝꯖꯥꯏꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯗꯨꯕꯣ? ꯍꯥ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯩꯗꯤ ꯆꯥꯛꯁꯪꯗ ꯑꯗꯨꯝ ꯂꯩꯌꯦ, ꯌꯨꯝꯖꯥꯏꯗ ꯆꯠꯇꯦꯅ꯫ ꯑꯁ ꯌꯥꯔꯦꯁꯦ, ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯄꯤꯌꯥꯏꯅꯣꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯂꯦꯝꯕꯗꯣ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯤꯞꯈ꯭ꯔꯤ꯫ ꯄꯤꯌꯥꯏꯅꯣꯁꯨ ꯂꯦꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯍꯤꯞꯊꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯊꯦꯡꯖꯜꯂꯛꯂꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯀꯞꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜꯗꯣ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯄꯤꯌꯥꯏꯅꯣ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯁꯨꯠ ꯀꯞꯄ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯑꯗꯨꯗ ꯄꯤꯌꯥꯏꯅꯣ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯦꯝꯕꯕꯨ ꯍꯧꯗꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯗꯤ ꯍꯧꯒꯠꯂꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯁꯤꯗꯒꯤ ꯄꯤꯌꯥꯏꯅꯣꯅ ꯃꯈꯖꯥꯏꯗ ꯀꯟꯅ ꯁꯤꯛꯄꯗꯒꯤꯗꯤ ꯂꯦꯝꯕꯗꯣ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯍꯥ, ꯀꯩꯗꯧꯔꯒꯦꯕ? ꯃꯪꯅ ꯃꯪ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯁꯦ, ꯇꯨ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯀꯞꯂꯒ ꯆꯠꯂꯤꯁꯤꯕꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯕ? ꯉꯔꯥꯡꯗꯤ ꯄꯤꯌꯥꯏꯅꯣꯅ ꯀꯅꯥꯅꯣ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯈꯤꯕꯅꯤꯅ ꯂꯦꯝꯕ ꯀꯌా ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯤꯌꯥꯏꯅꯣꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕꯗꯣ
ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯥꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯗꯨꯅ ꯌꯦꯡꯕꯗꯗꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯗꯤ ꯃꯗꯨꯗ ꯂꯦꯝꯕꯅ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯃꯈꯣꯜꯗꯤ ꯑꯝꯇ ꯇꯥꯁꯨ ꯇꯥꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯇꯥꯔꯤꯕ꯭ꯔꯣ ꯑꯧ ꯇꯥꯔꯤ ꯇꯨ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯗꯤ ꯂꯩꯕ ꯎꯗꯦ ꯃꯗꯨꯗ ꯂꯦꯝꯕꯅ ꯑꯁ ꯅꯪ ꯋꯥꯈꯜꯅ ꯋꯥꯔꯤꯅꯤꯗ ꯁꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯤꯁꯤꯗꯤꯁꯦ ꯍꯜꯂꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯄꯤꯌꯥꯏꯅꯨꯁꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯕ ꯇꯝꯅꯒꯦ ꯍꯥꯏꯔꯁꯨꯅꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯀꯦ ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯐꯥꯒꯤ ꯇꯧꯕꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯀꯤꯔꯝꯕꯗꯨ ꯈꯔ ꯐꯕꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯏ ꯃꯁꯤꯗꯒꯤ ꯄꯤꯌꯥꯏꯅꯨꯅ ꯐꯔꯦꯁꯦ ꯊꯣꯡꯅꯥꯎꯒ ꯂꯣꯟꯁꯤꯜꯂꯝꯃꯣ ꯇꯨꯝꯂꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯂꯦꯝꯕꯅ ꯃꯁꯤꯗꯤꯕ ꯆꯤꯟꯅ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯊꯣꯡꯅꯥꯎꯗꯣ ꯂꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯣꯡꯅꯥꯎ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯃꯌꯥ ꯀꯥꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯀꯅꯥꯒꯨꯝꯕ ꯁꯛꯇꯝ ꯑꯃ ꯍꯥꯏꯐꯦꯠ ꯎꯍꯧꯔꯤ ꯃꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨꯅ ꯃꯗꯨꯗ ꯂꯦꯝꯕꯅ ꯀꯩꯗꯧꯔꯦ ꯍꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯃꯁꯤꯗꯤ ꯇꯨꯝꯕ ꯆꯤꯟꯁꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯂꯦꯝꯕꯗꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯈ꯭ꯔꯤꯕꯗꯨꯕꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯖꯗꯣꯔꯤꯗ ꯑꯁꯣꯝꯅ ꯈꯜꯂꯒ ꯄꯤꯌꯥꯏꯅꯨꯁꯨ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯤ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯑꯃꯗꯤ ꯎꯈꯤꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯤ ꯄꯤꯌꯥꯏꯅꯨ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯅꯨꯡ ꯑꯗꯣ ꯎꯔꯨꯟ ꯁꯥꯔꯣꯟ ꯇꯨꯝꯊꯒꯦ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯨꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯄ ꯑꯃꯗꯤ ꯈꯣꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯨꯏꯁꯤꯡꯅ ꯀꯞꯂꯤꯕ ꯑꯃꯗꯤ ꯈꯣꯡꯂꯤꯕꯗꯣ ꯃꯍꯥꯛꯁꯨ ꯇꯥꯔꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯒꯗꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯤ ꯑꯗꯨꯒ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯌꯥꯝꯅ ꯆꯥꯛꯄꯒꯤ ꯃꯩꯆꯥꯛ ꯑꯗꯣ ꯐꯥꯎꯕꯒꯨꯝ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝꯁꯨ ꯇꯧꯔꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯇꯨꯝꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯂꯦꯝꯕꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯏ ꯑꯗꯨꯒ ꯍꯨꯏꯁꯤꯡꯅ ꯀꯞꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯕꯨ ꯑꯁꯨꯝꯅꯁꯨ ꯍꯦꯛ ꯇꯧꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯦꯝꯕꯗꯤ ꯇꯧꯕꯅꯤ ꯋꯥ ꯉꯥꯡꯉꯅꯨꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯃꯒ ꯑꯗꯨꯃꯛ ꯇꯨꯝꯈꯤ ꯄꯤꯌꯥꯏꯅꯨ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯨꯏꯁꯤꯡ ꯈꯣꯡꯂꯝꯕ ꯀꯞꯂꯝꯕ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯐꯈ꯭ꯔꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯁꯨ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ರಿ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯕꯥꯠꯔꯨꯝꯗ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯏꯔꯨꯖꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯊꯪꯕ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯀꯅꯥꯅꯣ ꯑꯩ ꯂꯩꯔꯤꯌꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯤꯜꯂꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯀꯁꯨ ꯀꯣꯛ ꯊꯤꯜꯂꯛꯏ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯄꯤꯌꯥꯏꯅꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯀꯣꯏꯕꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯏꯔꯨꯖꯕꯗꯣ ꯃꯈꯥ ꯆꯠꯊꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯣꯔꯣꯛ ꯈꯣꯠꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯥꯠꯔꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯀꯔꯤꯒꯨꯝꯕ ꯈꯣꯠꯆꯤꯟꯅ ꯈꯣꯠꯈꯤꯕꯒꯤ ꯃꯩꯒꯨꯝꯕ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯩ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯀꯔꯝꯕ ꯁꯥꯟꯅ ꯈꯣꯠꯂꯤꯖꯥꯠꯅꯣꯅꯦ ꯑꯁꯤꯕꯨ ꯃꯣꯏꯒꯤ ꯔꯪ ꯍꯥꯏꯕꯁꯤꯡꯅꯒ ꯃꯤꯂꯝꯗ꯭ꯔꯕꯖꯥꯠꯂꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯈꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯁꯨ ꯃꯥꯟꯕ ꯑꯃꯅ ꯏꯪ ꯂꯥꯎꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥꯔꯣꯝꯗ ꯌꯦꯡꯊꯔꯨꯕꯗꯗꯤ ꯃꯍꯥꯛꯅ ꯌꯥꯟꯗꯨꯅ ꯊꯝꯕ ꯐꯗꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯣꯡꯅꯝꯗ ꯇꯥꯁꯟꯕ ꯑꯣꯏꯔꯝꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯊꯣꯛꯂꯨꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯦꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥꯗꯣ ꯕꯥꯠꯔꯨꯝ ꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯤꯌꯥꯏꯅꯨꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯁꯤꯗꯒꯤ ꯄꯤꯌꯥꯏꯅꯨꯁꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯀꯩꯗꯧꯔꯦ ꯍꯥ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯈꯣꯡꯗ ꯐꯗꯤꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯈꯪꯉꯨꯔꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯅ ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯃꯤꯄꯥꯏ ꯆꯥꯎꯒꯜꯂꯤꯗ
ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯍꯥꯏꯔꯞ ꯏꯀꯥꯏꯔꯞ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯩ ꯃꯁꯤꯗꯒꯤ ꯂꯩꯁꯅꯥꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯅꯪ ꯁꯤꯗꯤꯕ ꯐꯔꯦ ꯐꯔꯦ ꯏꯔꯨꯖꯕꯗ ꯂꯣꯏꯔꯒꯅ ꯊꯣꯛꯂꯛꯑꯣꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯄꯤꯌꯥꯏꯅꯨꯅ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯅꯣꯝ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯂꯦꯝꯕꯕꯨ ꯕꯥꯠꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯜꯂꯤ ꯃꯗꯨꯗ ꯂꯦꯝꯕꯅ ꯑꯩ ꯕꯥꯠꯔꯨꯝ ꯃꯅꯨꯡꯁꯤꯗꯕꯨ ꯔꯣꯃꯥꯟꯁꯇꯤ ꯅꯩꯔꯦꯅꯦ ꯍꯥ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯁꯦ ꯇꯨ ꯃꯊꯛꯀ ꯌꯦꯡꯈꯠꯂꯣ ꯑꯗꯣꯝꯅ ꯍꯥꯏꯔꯒ ꯄꯤꯌꯥꯏꯅꯨꯅ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯈꯣꯠꯈꯤꯕꯒꯤ ꯃꯩ ꯇꯥꯗꯨꯅ ꯂꯩꯍꯧꯕꯗꯣ ꯇꯥꯔꯝꯗ꯭ꯔꯤ ꯁꯤꯠ ꯅꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯂꯦꯝꯕꯅ ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯁꯤ ꯀꯩꯗꯧꯔꯒꯦ ꯃꯁꯤꯗꯤꯕ ꯂꯣꯏꯁꯤꯜꯂ ꯊꯣꯛꯂꯛꯑꯣꯀꯣ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯑꯁ ꯌꯥꯔꯣꯏꯗ ꯂꯨꯍꯣꯡꯕ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯔꯤꯉꯩꯁꯤꯗꯕꯨ ꯑꯣ ꯉꯥꯏꯁꯤꯔꯣ ꯊꯣꯛꯂꯛꯑꯣꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯗꯣ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯄꯤꯌꯥꯏꯅꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯄꯅ ꯂꯣꯏꯔꯤ ꯍꯧꯖꯤꯛꯇ ꯈꯣꯠꯄꯒꯤ ꯃꯃꯤ ꯇꯥꯍꯧꯕ ꯑꯗꯨꯅ ꯈꯣꯠꯂꯝꯗꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤꯕ ꯑꯗꯨꯅ ꯐꯗꯤ ꯑꯣꯏꯔꯝꯕ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯊꯥꯖꯕꯤꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯉꯣꯟꯗ ꯊꯣꯛꯂꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯖꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯇꯜꯂꯗꯨꯅ ꯃꯍꯥꯛ ꯏꯔꯨꯖꯕꯗ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯟ ꯐꯖꯅ ꯁꯦꯠ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅꯪꯒꯤ ꯆꯥꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯁꯦ ꯆꯤꯅꯤ ꯂꯩꯇꯕꯅꯤ ꯏꯃꯥꯅ ꯂꯩꯔꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯆꯤꯅꯤ ꯑꯗꯣ ꯃꯃꯧ ꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯗ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯆꯤꯅꯤ ꯑꯗꯣ ꯂꯧꯁꯤꯜꯂꯒ ꯆꯤꯅꯤꯒꯤ ꯀꯧꯇꯥ ꯑꯗꯨꯗ ꯆꯤꯅꯤ ꯑꯗꯣ ꯂꯣꯏꯅ ꯍꯩꯖꯤꯟꯗꯨꯅ ꯍꯩꯖꯤꯜꯂꯤ ꯃꯁꯤꯗꯒꯤ ꯂꯩꯁꯅꯥꯗꯣ ꯃꯃꯧꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯁꯤꯅ ꯑꯩꯉꯣꯟꯗ ꯃꯣꯃꯣ ꯅꯣꯛꯂꯝꯃꯒ ꯆꯠꯈꯤꯁꯤꯕꯣ ꯑꯁꯣꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯆꯤꯅꯤ ꯑꯗꯣ ꯍꯥꯟꯕ ꯂꯣꯏꯔꯒ ꯃꯊꯛꯇ ꯊꯥꯡꯒꯠꯈ꯭ꯔꯕ ꯃꯇꯨꯡ ꯆꯥ ꯑꯗꯣ ꯂꯣꯟꯕ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯑꯃꯨꯛꯀꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯐꯪꯏ ꯍꯟꯗꯛꯃꯨꯛꯇꯤ ꯄꯤꯌꯥꯏꯅꯨ ꯀꯔꯤꯅꯣꯅꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯇꯣ ꯃꯅꯦꯝꯄꯣꯛꯀꯤ ꯀꯥꯗ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯅꯦꯝꯄꯣꯛꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯥꯛꯏ ꯃꯅꯦꯝꯄꯣꯛꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯕ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯉꯔꯥꯡꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯁꯝꯃꯒ ꯆꯠꯈꯤ ꯑꯗꯨꯒ ꯏꯅꯦꯝꯄꯣꯛꯀꯤ ꯀꯥꯗ ꯍꯦꯛꯇꯃꯛ ꯆꯪꯈꯤꯕ ꯃꯁꯤꯕꯨ ꯏꯃꯥ ꯑꯣꯏꯔꯗ꯭ꯔꯅꯦ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛꯇꯤ ꯃꯥꯡꯒꯣꯜꯂꯣꯝꯗꯒꯤ ꯌꯨꯝꯖꯥꯎꯔꯣꯝꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯩꯃꯥ ꯄꯤꯌꯥꯏꯅꯨ ꯀꯩꯗꯧꯔꯕ ꯅꯪꯗꯤ ꯁꯤꯗ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯅꯪꯕꯣ ꯏꯃꯥ ꯍꯧꯗꯣꯡ ꯑꯃ ꯂꯥꯝꯕ ꯑꯗꯨ ꯌꯦꯡꯉꯝꯕꯅꯤ ꯅꯪꯕꯨ ꯍꯧꯗꯣꯡꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯎꯏ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯍꯧꯗꯣꯡꯗꯨꯗꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣ ꯐꯔꯦ ꯁꯦ ꯂꯥꯛꯑꯣꯁꯦ ꯆꯥꯗꯨꯕꯨ ꯀꯝꯗꯧꯔꯒꯦ ꯂꯣꯏꯍꯧꯔꯕꯅꯤ ꯏꯃꯥ ꯍꯩꯗꯧꯗ ꯉꯥꯏꯔꯕꯅꯤ ꯍꯣ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯂꯩꯁꯅꯥꯅ ꯃꯃꯧ ꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯕꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯨꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯥ ꯍꯩꯗꯨꯅ ꯃꯊꯪ ꯂꯣꯏꯅ ꯌꯦꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯤꯌꯥꯏꯅꯨ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕꯁꯤꯡꯗꯣ ꯑꯁꯨꯝꯃꯛ ꯅꯤꯡꯁꯤꯡꯉꯤ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏꯁꯨ ꯕꯥꯠꯔꯨꯝꯗ ꯃꯊꯛꯇ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯃꯃꯤ ꯇꯥꯕꯗꯨꯅ ꯃꯤ ꯌꯥꯎꯔꯒ ꯌꯦꯡꯕꯗꯨꯅ ꯍꯦꯛꯇ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗꯅ ꯏꯅꯦꯝꯄꯣꯛ ꯆꯠꯈꯤꯕꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗꯒꯤ ꯑꯃꯨꯛ ꯆꯪꯉꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯒ꯭ꯌꯥꯁ ꯃꯊꯛꯇ ꯊꯥꯡꯀꯠꯂꯤꯕ ꯀꯨꯀꯔ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯥꯝꯂꯛꯂꯤ ꯀꯨꯀꯔ ꯀꯥꯝꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯊꯣꯛꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯏ ꯄꯤꯌꯥꯏꯅꯨꯅ ꯑꯗꯨꯝꯅ ꯀꯨꯀꯔ ꯀꯥꯝꯕꯒꯤ ꯂꯥꯎꯕ ꯑꯗꯨꯗ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅꯪꯕꯨ ꯀꯨꯀꯔ ꯀꯥꯝꯕꯁꯤꯕꯨ ꯑꯃꯨꯛꯀ ꯊꯦꯡꯅꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯑꯗꯨꯛ ꯊꯤꯅ ꯈꯪꯂꯤꯕꯗꯨꯕꯣ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯏꯃꯥ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯣ ꯐꯔꯦꯁꯦ ꯏꯟꯖꯥꯡꯗꯣ ꯏꯃꯥ ꯁꯦꯝꯂꯛꯑꯒꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯏꯟꯖꯥꯡ ꯁꯦꯝꯕꯗꯣ ꯌꯥꯎꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯗ ꯋꯥ ꯈꯔ ꯍꯧꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ ꯍꯥꯏꯌꯨꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯀꯣꯏꯔꯤꯕꯗꯨꯕꯣ ꯁꯠ ꯍꯦꯛꯇ ꯍꯥꯏꯌꯨ ꯉꯔꯥꯡꯅꯦ
ꯑꯩꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯁꯣꯝꯒꯤ ꯃꯄꯥꯟꯂꯣꯝꯗꯅꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯗꯣ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕꯣ ꯑꯁ ꯆꯥꯛ ꯂꯥꯝꯃꯀꯥꯟꯁꯤꯗ ꯏꯃꯥ ꯑꯩ ꯄꯥꯕꯨꯡꯒ ꯊꯕꯛ ꯑꯃ ꯊꯥꯔꯤ ꯑꯗꯨ ꯆꯠꯂꯨꯈꯤꯒꯦ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯨꯀꯣ ꯑꯩ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯆꯠꯀꯗꯕ ꯂꯩꯌꯦꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄꯁꯨ ꯌꯥꯏ ꯆꯥꯛꯇ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯐꯔꯛ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯣꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯐꯝ ꯑꯗꯣ ꯂꯦꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯣꯝꯗ ꯂꯣꯏꯅꯃꯛ ꯋꯥꯈꯜ ꯊꯝꯈꯤꯕꯅ ꯇꯝꯒꯦ ꯇꯧꯔꯝꯕ ꯄꯥꯎꯗꯨꯁꯨ ꯇꯝꯈꯤꯗ꯭ꯔꯤ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯂꯩꯁꯅꯥꯗꯤ ꯄꯤꯌꯥꯏꯅꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯍꯥꯛꯅ ꯈꯖꯤꯛꯇꯪ ꯋꯥ ꯍꯧꯗꯣꯔꯛꯄꯗꯨꯗ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯣ ꯂꯩꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯒꯤꯅ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯊꯣꯏꯕꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯂꯦꯝꯕꯁꯨ ꯃꯄꯥꯕꯨꯡ ꯊꯣꯏꯕꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯑꯗꯣ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯤ ꯂꯩꯁꯅꯥꯁꯨ ꯇꯤꯚꯤ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯑꯁꯨꯃꯛ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯇꯨꯝꯊꯣꯛꯂꯨꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯜꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯀꯔꯤꯅꯣꯅꯦ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯣ ꯑꯁꯣꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯥꯏꯠ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯀꯣꯛ ꯑꯃ ꯍꯥꯏꯐꯦꯠꯇꯪ ꯂꯤꯈꯠꯂꯛꯂꯒ ꯃꯆꯦꯠ ꯑꯣꯏꯅ ꯎꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯍꯩꯃꯥ ꯍꯧꯖꯤꯛꯇ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯕꯗꯥꯏꯅꯦ ꯑꯁꯣꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥꯡꯈ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯗꯨꯅ ꯀꯥꯡꯈꯗꯒ ꯂꯣꯠꯂꯤꯕ ꯖꯥꯠꯂꯥ ꯈꯟꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯥꯡꯈ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯡꯈ ꯑꯗꯨꯗ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯀꯥꯡꯈ ꯑꯗꯨꯗꯒꯤ ꯐꯃꯨꯡ ꯃꯊꯛꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯈꯤꯕꯗꯣ ꯃꯍꯥꯛꯅ ꯎꯍꯧꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯈꯠꯇꯨꯅ ꯃꯇꯨꯡꯂꯣꯝꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯀꯣꯛꯇ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯗꯨꯅ ꯂꯩꯔꯕ ꯃꯃꯤꯠ ꯃꯅꯥ ꯉꯧꯔꯣꯛ ꯉꯧꯔꯕ ꯃꯃꯥꯏ ꯑꯗꯨꯗꯁꯨ ꯃꯨꯁꯤꯟ ꯃꯨꯅꯥ ꯃꯆꯦꯠ ꯃꯆꯦꯠ ꯀꯤꯟꯊꯔꯕ ꯃꯃꯥꯏ ꯑꯃꯗꯤ ꯉꯛꯁꯪ ꯉꯛꯁꯪ ꯉꯥꯡꯅ ꯃꯌꯤ ꯃꯌꯤ ꯆꯤꯠꯂꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯄꯥꯃꯛꯇꯗ ꯂꯩꯔꯝꯂꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯅꯞ ꯆꯅꯞ ꯂꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯃꯦꯠꯁꯜꯂꯛꯇꯨꯅ ꯃꯣꯟꯒ ꯄꯥꯟꯅꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯍꯥꯛ ꯑꯁꯦ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯑꯋꯥꯕ ꯈꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯩ ꯑꯗꯣ ꯑꯍꯨꯝ ꯂꯣꯡꯗꯨꯅ ꯇꯤꯡꯊꯣꯔꯛꯂꯤ ꯃꯔꯩ ꯑꯗꯣ ꯁꯤꯟꯗꯨꯔꯃꯨꯛ ꯉꯥꯡꯉꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯗꯁꯨ ꯃꯨꯁꯤꯟ ꯃꯨꯁꯜꯂꯛꯂꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯤꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯗꯣ ꯃꯅꯥꯛꯇ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯁꯨ ꯅꯤꯡꯁꯥ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯤ ꯂꯩꯁꯅꯥ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯄꯥꯝꯈꯠꯂꯤ ꯑꯗꯨꯒ ꯃꯀꯣꯛꯀꯤ ꯂꯋꯥꯏ ꯑꯗꯨꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯒ꯭ꯌꯥꯟꯂꯛꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯅꯤꯡꯁꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯏꯃꯥ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯪꯕꯨ ꯃꯪ ꯐꯠꯇꯕꯒ ꯃꯪꯂꯨꯔꯕ꯭ꯔꯣ ꯍꯥ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯪꯅꯤ ꯍꯥꯏꯕ ꯑꯗꯨꯝꯅ ꯄꯤꯌꯥꯏꯅꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅ ꯅꯤꯡꯁꯥ ꯐꯨꯏꯅ ꯍꯣꯟꯕ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯏꯄꯥ ꯄꯥꯈꯠꯆꯩ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯆꯦꯟꯈꯠꯈꯤꯕ ꯃꯤꯍꯨꯟ ꯆꯥꯅꯤꯡ ꯇꯥꯅ ꯀꯨꯝꯊꯔꯛꯂꯗꯨꯅ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯃꯍꯥꯛꯀꯤ ꯐꯔꯥ ꯐꯔꯥ ꯇꯥꯔꯕ ꯃꯁꯝ ꯑꯗꯣ ꯆꯦꯠꯅ ꯃꯐꯝ ꯆꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒ ꯃꯅꯦꯝꯕꯣꯛ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯌꯨꯝꯁꯤꯗꯅꯦ ꯀꯔꯤꯅꯣꯃ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯍꯦꯛ ꯇꯨꯝꯊꯕꯒ
ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯦꯛꯇ ꯆꯠꯂꯤ ꯑꯗꯨꯒ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗꯁꯨ ꯇꯨꯡꯗ ꯃꯤ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯍꯦꯛꯇꯃꯛ ꯐꯪꯏ ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯈꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯏꯃꯥ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯁ꯭ꯋꯥꯏꯗꯒ ꯑꯉꯥꯎꯕꯤꯒ ꯂꯩꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯋꯥꯈꯜ ꯑꯃ ꯁꯠ ꯂꯥꯛꯇꯨꯅ ꯂꯩꯕꯅꯤ ꯁꯤꯗꯒꯤꯅꯦ ꯈꯔ ꯁꯨꯝ ꯆꯠꯂꯒꯅꯦ ꯅꯨꯄꯤ ꯑꯉꯥꯎꯕꯤ ꯑꯃ ꯂꯩꯕꯅꯤ ꯑꯉꯥꯎꯕꯤꯗꯨꯁꯨꯅꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯂꯦꯝꯕꯁꯤ ꯃꯁꯤꯗ ꯄꯥꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯅꯦ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯁꯨꯅꯦ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯜꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯕꯗꯒꯤꯅꯦ ꯌꯨꯝꯁꯤꯗ ꯊꯥꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅꯅꯦ ꯊꯥꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯣ ꯃꯥꯗꯤ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯤ ꯋꯥ ꯑꯣꯏꯔꯦ ꯋꯥꯐꯝ ꯑꯗꯨ ꯄꯤꯌꯥꯏꯅꯨ ꯌꯥꯝ ꯊꯨꯅ ꯊꯥꯖꯕꯗꯤ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯋꯥꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯥꯖꯕ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯅ ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯤꯌꯥꯏꯅꯨꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯍꯦ ꯅꯀꯣꯛꯇꯨ ꯉꯥꯎꯅꯤꯅꯦ ꯉꯥꯛ ꯍꯤꯞꯈꯣ ꯏꯃꯥ ꯌꯥꯔꯅꯤꯌꯦ ꯃꯄꯥꯟꯗ ꯐꯤ ꯐꯧꯍꯧꯕꯅꯦ ꯑꯗꯨ ꯑꯝꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦꯏꯍꯦ ꯑꯗꯣ ꯑꯩꯅ ꯀꯣꯛ ꯂꯧꯁꯤꯜꯂꯨꯔꯒ ꯂꯣꯏꯔꯦꯗꯅ ꯁꯦ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯄꯝꯃꯨꯀꯣ ꯏꯃꯥ ꯂꯧꯁꯤꯜꯂꯨꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯂꯩꯁꯅꯥꯗꯣ ꯃꯄꯥꯟꯗ ꯐꯧꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯏꯅꯦꯝꯄꯣꯛꯅ ꯇꯝꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯀꯌꯥ ꯊꯥꯖꯕ ꯉꯝꯗꯦ ꯑꯁ ꯊꯥ ꯐꯥꯔꯕꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯃꯥꯒ ꯋꯥꯐꯝ ꯑꯁꯦ ꯇꯥꯟꯅꯒꯦ ꯇꯧꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯨꯏꯅ ꯊꯥꯁꯦ ꯐꯥꯈꯤꯗ꯭ꯔꯦꯗ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯄꯤꯌꯥꯏꯅꯨ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈꯤ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯁꯨ ꯁꯨꯃꯥꯡꯗ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯑꯗꯣ ꯂꯧꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯋꯥꯍꯪ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯃꯅꯦꯝꯄꯣꯛꯇ ꯁꯠ ꯂꯩꯁꯜꯂꯛꯏ ꯑꯗꯨꯒ ꯑꯩ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯏꯅꯦꯝꯄꯣꯛ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯀꯥꯔꯨꯗꯒꯤ ꯐꯔꯦ ꯅꯤꯡꯊꯤꯖꯅ ꯂꯩꯔꯨꯀꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯂꯩꯁꯅꯥ ꯃꯕꯨꯛꯅꯤꯡꯗ ꯃꯇꯣꯝꯇ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯃꯧꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯣ ꯍꯥꯏꯁ ꯉꯍꯥꯋꯥꯏ ꯑꯩꯈꯣꯏꯅ ꯅꯝꯁꯤꯟꯈꯤꯕꯗꯨꯕꯨ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯕ ꯖꯥꯠꯂꯅꯦ ꯑꯩ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯁꯨ ꯇꯤꯚꯤ ꯀꯥꯗ ꯐꯝꯗꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯄꯤꯌꯥꯏꯅꯨꯁꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯍꯤꯞꯇꯨꯅ ꯐꯣꯟ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯂꯦꯝꯕ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯀꯨꯕꯣꯛ ꯊꯣꯏꯕꯁꯨ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯗꯨꯅ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯂꯦꯝꯕꯁꯨ ꯃꯄꯥꯕꯨꯡꯅ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯟꯗꯨꯅ ꯃꯔꯥꯡ ꯂꯥꯡꯂꯤ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥ ꯆꯥꯛꯈꯨꯝꯗ ꯃꯍꯧꯁꯥꯒꯨꯝ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯁꯅꯥꯅ ꯄꯤꯌꯥꯏꯅꯨ ꯅꯪꯕꯨ ꯅꯁꯥꯗꯨꯕꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ ꯏꯃꯧꯕꯣ ꯏꯃꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯦꯗ ꯑꯗꯨ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯍꯪꯉꯨ ꯏꯃꯧꯅ ꯍꯪꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯪꯉꯨ ꯏꯃꯥ ꯌꯨꯝꯁꯤꯗ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯨ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯀꯩꯝ ꯇꯧꯔꯝꯗꯕ꯭ꯔꯣ ꯀꯔꯤꯁꯨ ꯇꯧꯗꯦꯅ ꯅꯪꯅꯅꯦ ꯉꯁꯥꯏ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯐꯛꯂꯥꯡꯗ ꯈꯣꯔꯣ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯑꯩꯅ ꯆꯠꯇꯨꯅꯅꯦ ꯉꯥꯡꯂꯨꯔꯕꯅꯤ ꯁꯤꯗ ꯑꯋꯥꯡ ꯊꯪꯕ ꯑꯁꯤꯗꯒꯤꯅꯦ ꯑꯉꯥꯎꯕꯤ ꯑꯃ ꯂꯩꯌꯦ ꯑꯗꯨꯗ ꯑꯩꯅ ꯆꯩꯔꯝꯂꯕꯅꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨꯅꯦ ꯑꯩꯅ ꯐꯥꯖꯤꯜꯂꯨꯗꯅ ꯍꯥꯏꯔꯝꯂꯕꯅꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯀꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨꯅ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯅ ꯇꯨꯝꯕꯗꯤ ꯃꯈꯥꯔꯣꯝꯗ ꯇꯨꯝꯕꯅꯤ ꯑꯗꯨꯒ ꯑꯋꯥꯡꯂꯣꯝꯗꯒꯤ ꯑꯉꯥꯎꯕꯤꯗꯨꯅ ꯃꯈꯥꯔꯣꯝ ꯇꯥꯅ ꯂꯥꯛꯂꯒ ꯀꯔꯝꯅ ꯈꯪꯗ꯭ꯔꯦꯗ ꯑꯁꯣꯝꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯗꯨꯅ ꯆꯥꯛ ꯑꯗꯣ ꯊꯣꯡꯂꯤ ꯄꯤꯌꯥꯏꯅꯨꯅ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯂꯩꯁꯅꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯤꯟꯈ꯭ꯔꯤ ꯑꯗꯨꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄꯗꯣ ꯂꯣꯏꯁꯤꯜꯂꯗꯨꯅ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯆꯥꯃꯤꯟꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯅꯈ꯭ꯔꯤ
adumna tawduna matam ado thengjallakli ngasisu ngarang ngahangi matawgum piyaino tumliba ka aduta mi amanna sut kapagi makhol tari ngasidi piyaino makhol ado kari tho haibado khanglage matagum phamungdagi kana amatada hairamdana tuminna hawgalakli aduga kangthol makhada thamliba sendal ado tongsilladuna mahak maparomda chatnanabagida thong ado hangtori mahana adumna thong hangkibadu yum adugi manembok saduna leiriba laisnasu tahawri masidigi mahakna khalli masida thong hangduna thoklibasi aigi imong nupi soidna oiramgani arak akhangnadana amu ayam thokise asomna khanduna laisnado mahaksu phamungdagi hawgalaktuna mapalomda thongnaba tor'i somdana piyainu do mangoldagi sumangda kumtharaklaka mahakna leiriba mahakna tomiba ka adomda parap lakli aduga yena kha aduda kana leibano haiduna koyeng jingli matam aduda makhoiki yunggi yena khagi maninglom thangba side ta hauriba piktak tawpa lehau pambi ado mahakna uri madu ubada mahakna asida uba mahauriba sibu athongna yengbada kikseda asomna khanduna mahakna uadugi mathaklomda som yengkhalakpadari kana gumbi ama thauri yanduna fere haiduna leiribado amamba numidang aduda musinmuna thengnari madu hek urubadagi di piyaino do khangbre khanna laukhalai mahana adumna laubagi makholadu tabada phamung tumduna leiriba piyainigi mapuroiba lemba amadi makubok thoiba makhoi ani su taduna phamungdagi hawgalakli aduga mahaki mane pok laisnadi mahaki matung inirakhibani mahakna hek laubaga managda jangsillaktuna hai kaidore ha ati imaubu kari urageba adumna hairakpaduta piyainu sor thabet honduna mane pok lomda onsilai matamaduda mane pok laisnana kaidorageba ha se kyan tarose imung janga silo adumna haiduna piyainu bu sayengda konduna imung lomda pusalai matamaduta lemba amadi thoibasu chenthораktuna hai kaidonare ha nani namu mapalasida kaidoribano adumna thoibana hanglakpa aduta piyainuna pabung asigi maningda hawba u pambi tugi makhongda mi ama thauri yalduna lehawi wa adu tabda lemana ai piyaino kayonor haidubo ayengese asomna haiduna mahak jingnaba amaga loinana yena khada parap chen thoktuna torchlight kaptuna yengi adubu kana amatadi leiramdri aduga mahana hoji uriba u pambi adusu leibanati masidagi di lemana kathaidagi u pambi no na hariudubo maning sidadi awang u pambi amata haudi foot manga truk wangba hainu pambi khara hauri singare yache mungi wakhana pawudu ubu orini adumna hairaga piyainu bu makhoi ahumna imung lomda pusalakle masidagi piyainu do phamungda ningthina hi fallaga mahakpu themlari madamada piyainu di mahakna ukibado mahaki wakhal nati mahak ngasidi karino mai tawi nahan makai iman manadi kana gumba amana aibu lona jengduna acheng batanja ngaiduna leibagum isa da phawi haduna piyainu do kapli tarokli ba piyainu ki matau aduta leiriba lemba thoiba amadi leisna makoi ahum do amaga haifet jengnei adumna tawduna makoi ado piyainu bu ningtina thenomlaga laisna amadi thoibasu makoi gi kada chakri aduga lemba amati piyainu su makoi gi ka aduta tumina phamduna leiri matamaduta piyainu na lembada mahana takhiba amadi ukhiba do kaptuna pau tami adubu lembana karisu khaluranu hayeng no ngarbaga karino haibado ai yengge haidna mahak piyainu bu themduna hipannaba honari adumna tawduna matamdo phanayamna thengjallagli ahingi pungani muk tasalakli piyainu mahaksu uron tumthakhri lembasu adumak tumthakhri somdana thoiba amati laisna piyainu gi makubok amati manempok to wa khanari matamaduta makubok thoibana karino imung ngasida taruk libasibu nati mahau sagido amuk mathi punuk laba jalo amaiba aduna hai khibada matam khara leiraga amuk torakani dana hai khibadu matamdu suraba jala khangdre makoi baba amaiba ne dana ne kaya hiba yauda maleda ai adumna haiganu ne makhoina laitai nabi rambadagi natro ngachi aikoina tangdu laitana leiribase
ꯊꯕꯛ ꯑꯁꯤꯗ ꯅꯈꯣꯏꯒꯤꯁꯨ ꯅꯔꯥꯜ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯅꯔꯥꯜ ꯑꯃ ꯅꯊꯛꯇ ꯅꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤꯗꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯌꯥꯔꯗꯒꯦꯗꯣ ꯅꯪꯒꯤ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯃꯨꯛꯇ ꯆꯠꯂꯒ ꯍꯌꯦꯡꯗꯣ ꯍꯪꯂꯨꯆꯣ ꯏꯃꯧꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯩꯅꯅꯦ ꯌꯥꯝꯅ ꯄꯥꯝꯖꯅ ꯂꯧꯔꯛꯈꯤꯕ ꯏꯃꯧꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯪꯅ ꯄꯥꯝꯖꯅ ꯂꯧꯔꯛꯈꯤꯕ ꯅꯃꯧ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯗ꯭ꯔꯤꯉꯩ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯆꯣ ꯑꯗꯨꯝꯅ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯊꯣꯏꯕꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯣꯊꯥꯗꯨꯅ ꯇꯨꯝꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯄꯤꯌꯥꯏꯅꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯣ ꯋꯥꯏꯔꯝ ꯁꯤꯠꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯏ ꯁꯤꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤ ꯉꯍꯥꯟꯗꯒꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯁꯥꯗ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯦꯝꯕꯗꯣ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯀꯔꯤꯅꯣꯗ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯕꯨ ꯍꯧꯖꯤꯛꯇ ꯐꯃꯨꯡꯗ ꯇꯨꯝꯍꯧꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯝꯅ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯆꯠꯈ꯭ꯔꯤꯕ ꯆꯠꯄ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯀꯥꯒꯤ ꯊꯣꯡ ꯑꯁꯤꯗꯒꯤ ꯂꯥꯛꯀꯗꯕꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯁꯣꯝꯅ ꯄꯤꯌꯥꯏꯅꯨꯗꯣ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯋꯥꯏ ꯑꯗꯣ ꯁꯤꯠꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯋꯥꯏ ꯁꯤꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯦꯝꯕꯗꯣ ꯃꯁꯥꯗꯣ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯄꯤꯌꯥꯏꯅꯨꯗ ꯋꯥꯏ ꯁꯤꯠꯂꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯁꯤꯞꯆꯤꯠ ꯑꯗꯣ ꯃꯇꯨꯡꯗ ꯂꯣꯠꯁꯟꯗꯨꯅ ꯍꯩꯃꯥ ꯍꯧꯖꯤꯛꯇ ꯃꯣꯏꯈꯣꯏ ꯇꯥꯃꯣꯗꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯗꯥꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕꯅ ꯆꯠꯇꯦ ꯌꯥꯔꯦ ꯌꯥꯔꯦ ꯁꯤ ꯂꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯄꯤꯌꯥꯏꯅꯨ ꯋꯥꯏ ꯁꯤꯠꯐꯝ ꯈꯪꯗꯦ ꯁꯨꯝꯆꯤꯠ ꯑꯗꯨꯅ ꯋꯥꯏ ꯑꯗꯣ ꯀꯥꯕꯛ ꯀꯥꯕꯛ ꯁꯤꯠꯂꯒ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯂꯦꯝꯕꯗꯨꯅ ꯀꯔꯝꯕ ꯂꯦꯝꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯒꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯋꯥꯡꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯄꯨꯡꯉꯛ ꯉꯛꯏ ꯀꯔꯤꯅꯣꯅꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯌꯦꯅꯈꯥ ꯑꯁꯤꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯋꯥꯡꯕ ꯎ ꯑꯃ ꯍꯧꯍꯧꯗꯥꯏꯅꯦ ꯎꯗꯨꯒꯤ ꯃꯇꯣꯜꯗ ꯃꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯍꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯕꯁꯤꯗꯅ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯄꯤꯌꯥꯏꯅꯨꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯂꯦꯝꯕꯅ ꯍꯥꯏ ꯄꯤꯌꯥꯏꯅꯨ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗ ꯄꯤꯌꯥꯏꯅꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯩ ꯀꯩꯅꯣ ꯅꯪꯕꯨ ꯅꯁꯥ ꯑꯗꯨꯕꯨ ꯏꯈꯪꯗ ꯈꯪꯉꯤꯗꯨꯕꯣ ꯁꯦ ꯆꯪꯉꯛꯑꯣ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯅꯪꯕꯣ ꯍꯧꯖꯤꯛꯅꯦ ꯑꯩꯅ ꯋꯥꯏ ꯁꯤꯠꯂꯤꯉꯩꯗ ꯇꯥꯃꯣꯁꯦ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯥꯎꯅ ꯆꯠꯈꯤꯕꯀꯣ ꯑꯗꯨꯗꯒꯤ ꯇꯥꯟꯅꯔꯒ ꯌꯦꯡꯀꯥꯟꯗꯗꯤ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅꯤ ꯅꯪꯅꯦ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯣꯛꯇꯔꯗ ꯑꯝꯇꯪ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ ꯂꯥꯛꯑꯣꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯂꯦꯝꯕꯅ ꯄꯤꯌꯥꯏꯅꯨꯕꯨ ꯏꯃꯨꯡꯗ ꯇꯞꯅ ꯄꯨꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯤ ꯃꯍꯥꯛꯅ ꯍꯥꯏꯖꯕ ꯋꯥꯔꯝ ꯈꯨꯗꯤꯡꯃꯛ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯑꯃꯠꯇꯅ ꯊꯋꯥꯏ ꯁꯥꯕꯤꯗꯕ ꯑꯃꯗꯤ ꯊꯥꯖꯕꯤꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯖꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯤ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯍꯧꯁꯥꯒꯨꯝ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯂꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯤ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯊꯣꯡꯂꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨꯗꯤ ꯍꯟꯗꯛ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯕꯗꯨꯁꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯕꯨ ꯀꯧꯁꯤꯟꯗꯨꯅ ꯄꯨꯟꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯝꯅ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯦꯝꯕ ꯑꯃꯗꯤ ꯃꯀꯨꯕꯣꯛ ꯊꯣꯏꯕꯁꯨ ꯂꯣꯏꯅꯃꯛ ꯆꯥꯛꯈꯨꯝꯗꯒꯤ ꯆꯠꯅꯈ꯭ꯔꯤ ꯍꯧꯖꯤꯛ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯄꯤꯌꯥꯏꯅꯨ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯄꯤꯌꯥꯏꯅꯨ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯐꯦꯡꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛꯀꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯉꯤ ꯄꯤꯌꯥꯏꯅꯨ ꯍꯟꯗꯛꯇꯤ ꯀꯔꯤꯃꯠꯇ ꯌꯦꯡꯊꯣꯛꯂꯨꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯌꯦꯡꯗꯔꯣꯏ ꯈꯟꯕꯗꯣ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ
ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯊꯧꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯃꯇꯣꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯂꯝꯕꯒꯨꯝ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯥꯡ ꯑꯗꯣ ꯃꯊꯛꯇ ꯑꯃꯨꯛ ꯊꯥꯡꯀꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯣ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯍꯟꯗꯛꯇꯤ ꯄꯤꯌꯥꯏꯅꯨ ꯃꯁꯥ ꯑꯗꯨꯗ ꯑꯀꯤꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯍꯣꯏꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯗꯣ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯆꯦ ꯆꯥꯡ ꯈꯔ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯇꯥꯔꯤꯕ꯭ꯔꯣ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯍꯣꯏ ꯀꯩꯗꯧꯔꯦ ꯑꯩ ꯊꯕꯛꯁꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯅꯦ ꯑꯁ ꯂꯥꯛꯑꯣꯕ ꯑꯩꯅꯦ ꯆꯥꯛꯈꯨꯝꯗ ꯏꯊꯟꯗ ꯂꯩꯕꯗꯣ ꯌꯥꯝꯅ ꯀꯤꯌꯦꯕ ꯑꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯤꯗꯕꯨ ꯀꯔꯤꯒꯤ ꯀꯤꯔꯤꯕ ꯅꯪꯗꯤ ꯍꯥ ꯑꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯤꯒꯤꯅꯦ ꯆꯦ ꯆꯥꯡꯁꯦ ꯍꯣꯔꯦꯟꯅꯦ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯂꯣꯏꯁꯤꯟꯗꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯗꯔ ꯀꯩꯅꯣꯝꯃ ꯍꯥꯏꯔꯒ ꯂꯩꯃꯤꯅꯣ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕꯗꯣ ꯀꯌꯥ ꯐꯖꯗꯦꯕ ꯑꯁ ꯇꯥꯃꯣ ꯆꯠꯁꯤꯜꯂꯛꯑꯣꯕ ꯅꯪꯒꯤ ꯊꯕꯛꯇꯣ ꯆꯥꯛꯁꯪꯗꯅꯦ ꯑꯗꯨꯃꯛ ꯇꯧ ꯍꯥꯏꯕ ꯑꯗꯨꯝꯅ ꯄꯤꯌꯥꯏꯅꯨꯅ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯦꯝꯕꯗꯣ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯀꯤ ꯆꯦ ꯆꯥꯡ ꯈꯔ ꯄꯥꯏꯈꯠꯂꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯆꯦ ꯆꯥꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ ꯄꯤꯌꯥꯏꯅꯨꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯕ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯕ ꯂꯣꯏꯁꯤꯜꯂꯒ ꯈꯨꯆꯨꯝ ꯑꯗꯣ ꯍꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯑꯗꯨꯝꯅ ꯄꯤꯌꯥꯏꯅꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯊꯔꯛꯄꯒꯨꯝ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯣꯔꯣꯛ ꯂꯥꯎꯅ ꯇꯥꯔꯛꯏ ꯃꯗꯨꯗ ꯂꯦꯝꯕꯅ ꯐꯠ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯁꯣꯔꯤ ꯑꯗꯣ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯣꯔꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯂꯛꯄꯒꯨꯝ ꯐꯔ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯁꯣꯔꯤ ꯑꯗꯨꯅ ꯃꯁꯤ ꯂꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯀꯅꯥꯅ ꯑꯃꯨꯛ ꯏꯟꯊꯣꯔꯛꯏꯖꯥꯠꯅꯣ ꯃꯁꯤꯒꯤ ꯁꯣꯔꯤꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯁꯣꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯁꯣꯔꯤ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯊꯛꯇ ꯊꯥꯡꯒꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯄꯤꯌꯥꯏꯅꯨꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯕꯨ ꯂꯦꯝꯕꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯏꯅ ꯎꯔꯤ ꯑꯗꯨꯒ ꯁꯛꯇꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯎꯔꯤ ꯃꯁꯤꯗꯒꯤ ꯂꯦꯝꯕꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯣꯏ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯪ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯒꯦ ꯇꯧꯔꯛꯄꯗ ꯄꯤꯌꯥꯏꯅꯨꯅ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯩꯅꯦꯕꯁꯦ ꯑꯗꯨꯝꯅ ꯄꯤꯌꯥꯏꯅꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯆꯥꯛꯁꯪ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯀꯨꯕꯣꯛ ꯊꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯀꯔꯤ ꯇꯧꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯊꯥꯡ ꯑꯗꯨ パイꯗꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯍꯥꯏꯔꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯂꯦꯝꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯨꯜꯂꯤ ꯑꯗꯨꯒ ꯂꯩꯁꯅꯥꯅ ꯂꯦꯝꯕꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯒ ꯏꯃꯧꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯋꯥ ꯍꯪꯕ ꯑꯗꯨꯗꯒꯤꯗꯤ ꯂꯦꯝꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯏꯃꯥ ꯑꯩ ꯀꯩꯗꯧꯈꯒꯦ ꯍꯥ ꯑꯩ ꯀꯩꯗꯧꯈꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯣꯏꯕꯅ ꯑꯩ ꯌꯥꯔꯦ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯨ ꯊꯕꯛ ꯂꯣꯏꯔꯕꯗꯤ ꯊꯣꯛꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯗꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯁꯅꯥꯅ ꯆꯥꯛꯈꯨꯝꯒꯤ ꯋꯥꯠꯂꯤꯕ ꯊꯕꯛ ꯑꯗꯣ ꯄꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯄꯤꯌꯥꯏꯅꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯍꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯥꯛꯁꯪ ꯑꯗꯣ ꯁꯣꯂꯣꯟ ꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯃꯄꯥꯟꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥ ꯇꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯁꯦ ꯀꯅꯥꯝꯇꯅ ꯉꯥꯏꯈꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯏꯀꯨ ꯈꯪꯏꯀꯣ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯤꯅ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯃꯔꯝꯗꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯃꯁꯨ ꯊꯣꯛꯈꯤꯕꯇ ꯉꯥꯏꯔꯤꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯂꯥꯏ ꯌꯦꯡꯂꯨꯕ ꯍꯥꯏꯕꯁꯤ ꯐꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯈꯟꯗꯨꯅ ꯏꯀꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯃꯅꯦꯝ ꯁꯥꯕꯤ ꯀꯔꯤ ꯁꯨꯝꯗꯧꯔꯣ ꯑꯩꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯨ ꯑꯃꯥꯏꯕ ꯑꯃ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯦꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯅꯃꯥꯅ ꯆꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯤꯀꯣ ꯑꯩꯕꯨ ꯋꯥ ꯃꯈꯥ ꯇꯥꯍꯜꯂꯛꯀꯅꯨ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯪꯒꯤ ꯊꯕꯛ ꯇꯧꯖꯔꯨꯔꯣ ꯑꯗꯨꯒ ꯂꯦꯝꯕ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯗꯨꯝꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯂꯦꯝꯕꯒꯤꯅ ꯄꯥꯕꯨꯡ ꯊꯣꯏꯕꯅ ꯍꯥꯏꯔꯛꯄꯗꯒꯤ
ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯈ꯭ꯔꯤ ꯑꯗꯨꯒ ꯂꯦꯝꯕꯕꯨꯗꯤ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯍꯪꯒꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯅꯈꯣꯏꯅ ꯅꯃꯥ ꯅꯆꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯒꯠꯂꯛꯂꯦꯗꯅ ꯍꯥ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯄꯥꯕꯨꯡ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯨꯝ ꯍꯟꯖꯤꯟꯗꯨꯅ ꯋꯥ ꯇꯥꯟꯅꯒꯗꯕ ꯅꯠꯇꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯃꯥꯡꯗ ꯇꯥꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯁꯤ ꯍꯥꯟꯅ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯗꯣ ꯃꯄꯥꯕꯨꯡ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇꯒꯤ ꯐꯠ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯩ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯅꯇꯧ ꯑꯗꯨꯗꯅꯤ ꯏꯃꯨꯡ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤ ꯅꯪꯗ ꯅꯠꯇꯅ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯋꯥꯕ ꯄꯤꯒꯅꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯣ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯂꯦꯝꯕꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯆꯠꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯀꯨꯕꯣꯛ ꯊꯣꯏꯕꯗꯣ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯣ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯀꯨꯕꯣꯛ ꯊꯣꯏꯕꯅ ꯑꯣꯖꯥ ꯅꯆꯥ ꯂꯥꯛꯆꯔꯤꯌꯦ ꯑꯦ ꯊꯣꯏꯕ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯆꯪꯉꯧ ꯍꯥꯏ ꯀꯅꯥ ꯂꯩ ꯐꯤꯗꯥ ꯑꯃꯇꯪ ꯄꯨꯊꯣꯔꯛꯎ ꯍꯩ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯑꯃꯅ ꯐꯤꯗꯥ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯣꯏꯕꯗ ꯁꯤꯗ ꯐꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥꯔꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯌꯥꯔꯦꯗ ꯄꯥꯕꯨꯡꯒꯤ ꯏꯁꯨꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯝꯃꯦꯗ ꯆꯥꯎꯔꯕꯅꯤ ꯏꯕꯨꯡꯉꯣ ꯆꯥꯎꯔꯕꯅꯤ ꯃꯁꯤꯗ ꯆꯥꯎꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯊꯥꯛꯂꯤꯕꯁꯤ ꯍꯦꯂꯥꯒꯤ ꯊꯕꯛ ꯅꯠꯇꯦꯅꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯅꯣꯛꯂꯒ ꯄꯥꯕꯨꯡꯅ ꯊꯥꯛꯄꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯥꯛꯄ ꯑꯣꯏꯔꯤꯅꯤ ꯍꯣꯏꯅꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯏꯔꯜ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯥꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯅꯣꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯇꯣ ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯉꯍꯥꯟꯋꯥꯏꯒꯤ ꯑꯗꯨꯒꯨꯝꯕꯔꯣ ꯄꯥꯕꯨꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯕ ꯇꯥꯔꯤ ꯉꯍꯥꯟꯋꯥꯏ ꯄꯥꯕꯨꯡꯅ ꯇꯧꯔꯝꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯊꯤ ꯐꯣꯡꯕꯒꯨꯝ ꯇꯧꯔꯛꯏ ꯑꯩꯒꯤ ꯍꯟꯗꯛ ꯂꯥꯛꯄ ꯏꯃꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯀꯔꯤꯅꯣꯃ ꯎꯗꯨꯅꯇ ꯂꯩꯔꯦꯗꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯧꯏ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯃꯔꯛꯇ ꯃꯊꯤ ꯐꯣꯡꯕꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤꯁꯤꯗꯤ ꯅꯣꯡꯃ ꯀꯥꯡꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯤ ꯃꯁꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇꯪ ꯑꯩ ꯇꯧꯒꯦ ꯍꯦꯔꯥ ꯃꯥꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯊꯋꯥꯏ ꯃꯆꯥ ꯑꯃꯅ ꯑꯃꯥꯏꯕ ꯊꯥꯡꯀꯣꯛ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯃꯟꯇꯔ ꯑꯃ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯑꯁꯤꯗ ꯅꯩꯕꯗ ꯎꯐꯨꯜ ꯑꯣꯜꯂꯒꯗꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯄꯥꯕꯨꯡꯅꯁꯨ ꯍꯥꯏꯕꯤꯔꯤ ꯃꯃꯥꯡꯊꯛꯇꯁꯨ ꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯑꯩꯒꯤ ꯈꯨꯕꯤ ꯃꯔꯨꯗ ꯁꯣꯜꯂꯒ ꯈꯨꯕꯥꯛꯇ ꯅꯩꯕꯗ ꯎꯐꯨꯜ ꯑꯣꯟꯒꯗꯕ ꯊꯋꯥꯏꯅꯦꯗꯅ ꯍꯥꯏꯕꯤꯈꯤꯕꯅꯤ ꯑꯗꯣ ꯎꯐꯨꯜ ꯑꯣꯟꯗꯕꯤꯗ ꯀꯥꯟꯇ꯭ꯔꯣꯛ ꯑꯣꯏꯔꯝꯗꯅ ꯃꯩ ꯍꯧꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯃꯨꯡꯗꯨ ꯆꯥꯛꯄ ꯍꯧꯔꯦꯅꯦ ꯅꯪꯒꯤꯁꯤꯕꯨ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯇꯧꯅꯨ ꯀꯣ ꯑꯃꯥꯏꯕꯗ ꯊꯥꯖꯕ ꯊꯝꯃꯨ ꯊꯥꯖꯕ ꯂꯩꯇ꯭ꯔꯕꯗꯤ ꯀꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯋꯥꯒꯅꯤ ꯑꯗꯣ ꯐꯔꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯀꯗꯥꯏ ꯂꯨꯄꯥ 100 ꯗꯈꯤꯅꯥ ꯇꯧꯔꯝꯃꯨ ꯑꯗꯨꯒ ꯆꯠꯂꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯌꯧꯔꯣꯏꯕꯣ ꯑꯣꯖꯥ ꯃꯥꯏꯕꯒꯤꯗꯤꯕ ꯁꯦꯟꯁꯤꯗꯤꯕ ꯆꯠꯄꯨ ꯆꯠꯈ꯭ꯔꯕ ꯑꯗꯨꯝ ꯁꯠꯄꯤꯅꯤ ꯍꯣꯏꯅꯦ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯅꯣꯏꯗꯒꯤ ꯂꯧꯕꯒꯤ ꯋꯥꯅꯤ ꯂꯥꯏꯔꯕꯁꯤꯡꯗꯗꯤ ꯗꯈꯤꯅꯥ ꯐꯥꯎꯕ ꯂꯧꯗꯕꯤꯗ ꯂꯥꯛꯂꯤꯕꯅꯤꯅꯦ ꯇꯧꯅꯨ ꯄꯤꯅꯤꯡꯗꯕꯗꯣ ꯇꯧꯅꯨ ꯀꯣꯛꯐꯥꯏ ꯀꯥꯔꯒ ꯃꯥꯡꯒꯅꯤꯀꯣ ꯁꯦ ꯄꯥꯕꯨꯡ ꯂꯧꯕꯤꯔꯣꯁꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯕꯦꯛꯇꯨꯅ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯕ ꯖꯥꯠꯂꯥ ꯇꯥꯍꯧꯔꯝꯃꯅꯤꯅꯦ ꯇꯥꯍꯧꯔꯝꯃꯣꯏ ꯐꯨꯔꯤꯈꯥꯎꯗ ꯀꯩꯗ ꯌꯥꯎꯔꯝꯒꯅꯤ ꯌꯦꯡꯉꯨ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯊꯣꯏꯕꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯣꯏꯕꯅ ꯃꯥꯒꯤ ꯕꯦꯛꯇꯒꯤ ꯂꯨꯄꯥ 100 ꯂꯧꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯀꯠꯂꯝꯂꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯗꯣ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤꯒꯤ ꯅꯨꯡꯁꯤꯅ ꯌꯣꯛꯆ ꯊꯥꯛꯆꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨ ꯍꯤꯡꯍꯥꯠ ꯍꯥꯠꯇꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯑꯐꯥꯎꯕ ꯁꯥꯔꯤꯅꯦ ꯐꯩ ꯈꯪꯒꯅꯤ ꯄꯩꯁꯥꯁꯦ ꯇꯦꯡꯉꯩ ꯂꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯅꯈꯣꯏ ꯑꯋꯥꯐꯝꯗꯁꯨ ꯇꯥꯍꯟꯒꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯒꯅꯤꯗꯅ
Kana kana lay. Ngasi gay gi chak hapuranu hoy. Adum na haram laga amaiba do thungalom da thoki. Matam madu hawkhre. Thoibesu yum yoroktuna mahakki loinabi Lesnada amaiba aduna hairakpa wahay khudimak loina tamli. Aduga amaiba duna horen numidang wadam laktuna lai khoirumgani haiduna su Lesnada pawado tamli. Pawado tabda Lesnana. Ado lai khoirambada changadaba polam chenam sindi kari kari na hairake. Aduga matang lakpana treda lupa chamagi marai taunabadagi adum kawredana se. Horen amaiba duna laklaga adu piyu ada piyu hairakdabadi karino khoina pidusibo amata su silang hogde. Ai madugi amaiba do sende yamna choppa amaibani. Mahang loishanba yaraba pot adubu paisa pamdana haujik phawpa thimthaduna thamlidana se. Ai na saroktana ne. Ai gi nongoi to puthok laga makok to kil amna nam laga ne. Parbat loishalu haidana hairabadi mahak loishalam ni se. Loishan biladi deko mahang na saroktuna layado pagan kakara handrabadi akhodi lore redum. Hai ma adu su summin hei. Mama nangsi phatta lausingi matang dadi okhak singi he. Karino haibiri dubo. Aina ngasi bawda silak pathabakta imung sigi manaba kari tawkhrabage. Aina tawkhriba singdo imung sigi phanaba ngaktani. Pare pare. Nangna imung sigi pharanaba tawbone hairabadi hayu. Nupi adu karamna hatli. Ha. Karai thamkige. Khoi ba. Imung si tani mi nangbo. Mahak sune. No monatraga no modi wafam masi so dana khalakadoribani. Ai madugi da makhallu pata haujik tagi haunami pairabani ko. Nakhoi gi namana chana tawriba sei. Ai di kaya yaningdabani. Thabak ado thokhrabani. Kaidoroga mo haiduna ai sei. Khangjinduna leiribani. Mi amabu pamde nungsiri haiduna adu gumba dandi adu hekta pibadudi nakhoi su. Ha phanman di haibani. Adum na ngang duna mahaki Lesna ki mapuraba thoibado mahaki kadama phi hongdokli. Adam na tawduna matamado hawkhre. Numidang wairamgi matamni amaiba thangkok to mahak ki cycle hamber aduta tongduna yama nongai nei saingangduna thoiba ki thongal da thawjilakli. Matam aduta thoiba ki mahaki loina bi Lesna na oza maiba yawbirakledana yarot lei be ma. Oza maiba di onthongno monda nongai lakpireda. Sumdawani. Aido yumdagi parapap tholakpata nupi macha ma parapap cheklaga mahaki macha nupado lai wonare amukta yengbiu aidana hairare. Adagi aina parapap chatana anga nupa macha dogi mihul thawun tapta painu yengodadi lai wona bo wairamdre. Anga nina khangdadana ganja do pora khara chauraga chasalura male. Marudagi singthekpo wairamle. Marudagi aina nisha hannanaba kari no pot khara bayada injilamlaga lakliba sini. Ada khinaw ni lupa yang khai kalai. Lemna phangbadu dai su harau mandana isai nganglaga lakpani da. Senbu phangbada harau daba kana su laiktabani. Ibe masu ngaire ne. Lambida sum chatpata lupa chapi chandi amaga khullabadi ha. Nokpet ka tawdabro. Katai dino do jamai ba. Hojiki matamdabu lupa chapi sipu chatnari bro. Hai chatnadaba sendu sangwa yamani dang piraklabadi nungai khrani di be ma. Oza mai begine senda sopa sidiba. Hai sensina kaido ngambage haibado khangdabana khoinadi senda sopoine. Sensina kaido hanba ngambage haiba khangba khoidi senda yamna sopi. Karai karano namau nupi ma lai wonai haibado bo aina yengaga khanggadoribani. Kaino haibidi dubo mo imau nupi do lai wonai haibnati yum sida lai changi haiba. Namau nupi do wokna banataba yum sida wokna ba. Nangi napuroi ba ibu ngoduna di mamau nupi da lai wonare haibu dai di iru ga si phajida lutholaga lakni ai napuroi bi do kaukthorau aduga nangi na cha nupa hing manbam leiba dai adusu kaukthorau loina mak lai khiramam ge ngasidi adumna amaiba aduna hairakpa adutta mahausa thoibaki mama Lesna do noktuna imungda changki. Amaiba se mahausana phagi tawholli wa ngangbata choiti choi khat tawgali. Tawutabu mahaki mahaya sidi angpa phangna hairibani. Aduga mahaki phagi puba wahai sing asina ana wayeng ba lakpa mi singi wakhal busu nungai handuna yamna nungana ana layeng gi thabak chathai. Maramaduna hariba amaiba se maming okhak chatpa amaiba ama wona hojik su leiribani.
ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯁ ꯏꯃꯩ ꯃꯥꯏ ꯑꯗꯨꯗ ꯂꯦꯝꯕꯅ ꯑꯣꯖꯥ ꯀꯩꯗꯧꯕꯤꯔꯒꯦ ꯀꯩꯅꯣ ꯑꯩ ꯅꯨꯄꯤꯒꯤ ꯃꯥꯏꯗ ꯌꯦꯡꯉꯒ ꯏꯃꯩ ꯃꯥꯏ ꯍꯥꯏꯗꯤ ꯑꯩ ꯑꯄꯪꯕꯧ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯃꯁꯛ ꯐꯖꯗ꯭ꯔꯣ ꯑꯗꯨꯗ ꯑꯩꯅ ꯊꯥꯒꯠꯂꯤꯕꯅꯤꯅꯦ ꯏꯃꯩ ꯃꯥꯏ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯗ ꯉꯛꯄꯒꯤ ꯃꯗꯨꯒꯤ ꯄꯣꯠꯅꯤꯀꯣ ꯑꯉꯛꯄꯗꯣ ꯐꯣꯡꯗꯣꯛꯄꯅꯤ ꯑꯩ ꯊꯣꯏꯕ ꯑꯣꯖꯥ ꯁꯣꯝꯗ ꯍꯥꯏꯐꯦꯠꯇ ꯂꯥꯎꯍꯩ ꯑꯩ ꯑꯉꯥꯡ ꯁꯥ ꯅꯈꯣꯏ ꯑꯗꯨꯋꯥꯏꯗ ꯂꯩꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯕꯕꯨ ꯇꯣꯉꯥꯟꯅ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯗꯤ ꯂꯟ ꯆꯦꯟꯒꯗꯧꯔꯤ ꯍꯩ ꯃꯁꯤꯅꯤꯅꯦ ꯁꯇꯤ ꯍꯥꯏꯕꯗꯣ ꯇꯧꯒꯗꯕꯨ ꯃꯥꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯃꯔꯦꯡꯕꯥꯟꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯤ ꯐꯝꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛꯅ ꯅꯟꯊꯔꯤꯕ ꯑꯁꯤꯅ ꯁꯨꯝ ꯅꯟꯊꯔꯛꯂꯕꯗꯤ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯝꯗꯦꯛꯇꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯁꯤꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯔꯦꯡꯖꯨꯝꯗ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯇꯥꯟꯊꯣꯛꯇꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦꯕꯣ ꯑꯣꯖꯥ ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯃꯗꯨ ꯇꯧꯅꯅꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯣꯖꯥꯗ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯕꯗꯨꯕꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯅꯤꯅ ꯕꯨꯠ ꯑꯃ ꯊꯥꯡꯊꯕ ꯂꯥꯏ ꯇꯤꯜ ꯐꯠꯇꯕ ꯊꯥꯡꯊꯕ ꯍꯥꯏꯕꯁꯤꯗꯤ ꯈꯨꯠꯅ ꯇꯥ ꯄꯥꯏꯔꯒ ꯊꯥꯡꯊꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯂꯥꯏꯔꯤꯛꯁꯤ ꯈꯨꯠꯇꯨꯃꯨꯛ ꯊꯥꯕ ꯑꯃ ꯃꯗꯨꯗ ꯃꯤꯠ ꯅꯥ ꯑꯣꯏꯁꯟꯗꯅ ꯌꯥ ꯀꯣꯡꯒꯣꯟ ꯀꯥꯕ ꯃꯈꯩ ꯁꯣꯜꯂꯔꯦ ꯍꯥꯏꯔꯒ ꯃꯗꯨꯗ ꯊꯥꯡꯊꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇꯨ ꯂꯩꯅꯅꯕ ꯁꯦꯟ ꯑꯃꯗꯤ ꯃꯟꯇ꯭ꯔꯗꯨ ꯄꯥꯕꯗ ꯆꯪꯒꯗꯧꯔꯤꯕ ꯏꯅꯔꯖꯤ ꯑꯗꯨ ꯃꯗꯨꯒꯤ ꯄꯣꯏꯅꯥ ꯊꯥꯗꯕꯗꯤ ꯌꯥꯔꯣꯏꯅꯦ ꯑꯣꯖꯥ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯖꯩ ꯏꯃꯧ ꯑꯁꯦ ꯀꯟꯕꯤꯗꯕ ꯌꯥꯗꯕꯅꯤ ꯅꯪꯅ ꯀꯟꯅꯤꯡꯂꯤꯕꯁꯤ ꯅꯃꯧꯁꯤꯗꯔꯣ ꯅꯆꯥꯅꯨꯄꯥꯗꯤ ꯌꯥꯎꯗꯕꯔꯣ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯏꯆꯥꯅꯨꯄꯥꯗꯁꯨ ꯐꯝꯂꯔꯕ꯭ꯔꯅꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯒꯦ ꯃꯁꯤꯗ ꯅꯍꯥꯛꯅ ꯃꯨꯟꯅ ꯈꯜꯂꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯒꯗꯕꯅꯤꯀꯣ ꯇꯥꯎ ꯂꯩꯔꯤꯕ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯑꯃ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯔꯦꯡꯕꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯄꯥꯝꯃꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯂꯦꯝꯕ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯄꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗꯒꯤ ꯊꯋꯥꯏ ꯑꯃ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯀꯔꯝꯕ ꯊꯋꯥꯏꯕꯨ ꯄꯨꯍꯟꯅꯤꯡꯉꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯑꯣꯖꯥ ꯑꯃꯠꯇ ꯄꯨꯗꯕꯗꯤ ꯁꯨꯌꯥꯃꯛ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯉꯥꯎꯕꯧ ꯀꯔꯝꯕ ꯄꯨꯍꯟꯁꯤꯒꯦ ꯍꯪꯂꯒ ꯑꯃꯠꯇ ꯄꯨꯍꯟꯗꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅꯦ ꯉꯥꯏꯈꯣꯅꯦ ꯃꯈꯣꯏ ꯑꯃꯠꯇ ꯁꯣꯛꯇꯕꯤꯗ ꯅꯪ ꯑꯣꯏꯅ ꯄꯨꯍꯟꯈꯤꯕꯁꯨ ꯌꯥꯅꯤꯅꯦ ꯀꯔꯤꯅꯣꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯀꯔꯝꯅ ꯑꯩꯅ ꯍꯦꯛꯇ ꯍꯣ ꯑꯗꯨꯝꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯅꯪꯁꯨ ꯁꯤꯕꯁꯤ ꯇꯟꯗꯤ ꯇꯟꯕ ꯑꯣꯏꯔꯦꯀꯣ ꯐꯔꯦ ꯑꯩ ꯂꯥꯏ ꯇꯥꯏꯅꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯔꯦꯡꯖꯨꯝꯗ ꯇꯣꯡꯂꯤꯕ ꯑꯁꯤ ꯑꯩꯅ ꯊꯥꯡꯊꯕꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯀꯔꯤ ꯑꯃꯠꯇ ꯋꯥꯔꯨꯅꯨꯀꯣ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣꯖꯥ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯤ ꯑꯃ ꯁꯤꯔꯒꯅꯤꯅ ꯍꯥꯏꯔꯒ ꯀꯔꯤꯃꯠꯇ ꯋꯥꯔꯨꯅꯨ ꯍꯥꯏꯔꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯔꯅꯦ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯊꯕꯛ ꯑꯗꯨꯅ ꯅꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯜꯍꯧꯒꯗꯕꯅꯤ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯍꯦꯛꯇ ꯃꯥꯡꯍꯜꯂꯒ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔꯅ ꯃꯍꯨꯠ ꯑꯣꯟꯅꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯐꯔꯦ ꯂꯥꯏ ꯑꯗꯨ ꯈꯣꯏꯔꯝꯅꯕ ꯇꯧꯁꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯂꯥꯡꯂꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯑꯣꯖꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯂꯥꯡꯅꯅꯕ ꯑꯣꯖꯥꯅ ꯑꯝꯇ ꯍꯥꯏꯔꯛꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯕꯨ ꯍꯥꯏꯈꯤꯗꯕ꯭ꯔꯥꯅꯦ ꯈꯪꯗ꯭ꯔꯦꯗ ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯒꯗꯕꯁꯤꯡꯗꯨ ꯑꯩ ꯅꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ 9ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯂꯤꯕ ꯑꯁꯤ ꯃꯁꯤ ꯃꯃꯤꯠ ꯍꯤꯒꯠꯂꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯊꯥꯡꯀꯣꯛ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯃꯃꯧ ꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯗ ꯂꯣꯟꯅ ꯌꯦꯡꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯋꯥ ꯇꯥꯟꯅꯔꯤꯕ ꯑꯗꯣ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ
ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯦꯝꯕ ꯑꯃꯗꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯅ ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯔꯤꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯦꯡꯗꯨꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯋꯥ ꯁꯥꯟꯅꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈꯤ ꯃꯇꯧ ꯑꯗꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯥꯡꯀꯣꯛꯅ ꯍꯥꯏ ꯅꯈꯣꯏꯒꯤꯗꯨꯕꯨ ꯈꯔ ꯌꯥꯡꯁꯤꯜꯂꯨꯅꯩ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯌꯥꯡꯅ ꯍꯣꯠꯅꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯤꯟ ꯂꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯦꯡꯗꯨꯅ ꯂꯣꯏꯅꯃꯛ ꯊꯝꯂꯤ ꯑꯗꯨꯒ ꯀꯦꯟꯗꯜ ꯆꯨꯈꯠꯇꯨꯅ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯀꯧꯔꯛꯄꯒꯨꯝ ꯃꯁꯥꯗ ꯍꯦꯛꯇꯃꯛ ꯐꯥꯎꯏ ꯑꯔꯥꯞꯄꯗ ꯃꯤꯅ ꯀꯧꯅꯔꯕꯁꯨ ꯃꯉꯣꯟꯗ ꯀꯧꯔꯛꯄꯩ ꯅꯤꯡꯗꯨꯅ ꯃꯉꯛ ꯑꯗꯣ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯌꯦꯡꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯦꯝꯕꯅ ꯄꯤꯌꯥꯏꯅꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯅꯉꯛꯇꯨꯕꯨ ꯎꯔꯨ ꯎꯔꯨ ꯎꯪꯗꯅ ꯀꯨꯌꯦꯡ ꯌꯦꯡꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯇꯥꯃꯣ ꯑꯩꯉꯣꯟꯗ ꯃꯤꯅ ꯀꯧꯔꯛꯄꯗꯧꯅ ꯍꯦꯛꯇ ꯇꯧꯕ ꯂꯥꯏ ꯈꯨꯔꯨꯝꯃꯤꯁꯤꯗꯤ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯂꯦꯝꯕꯅ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯦꯝꯕ ꯄꯤꯌꯥꯏꯅꯨ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯋꯥꯈꯜ ꯆꯣꯏꯕ ꯌꯥꯔꯣꯏ ꯅꯀꯣꯛ ꯅꯣꯅ ꯂꯩꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯁꯥꯎꯍꯨꯝ ꯂꯥꯛꯂꯕꯁꯨ ꯃꯔꯨꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕ ꯌꯥꯗꯦ ꯇꯧꯍꯩꯗꯦꯀꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯊꯥꯡꯀꯣꯛꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯈꯨꯕꯥꯛ 3 ꯈꯨꯗꯨꯅ ꯃꯈꯥ ꯆꯠꯊꯈ꯭ꯔꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯊꯥꯡꯀꯣꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯗꯨꯡ ꯗꯨꯡ ꯆꯦꯟꯕ ꯑꯃꯗꯤ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯕꯅꯆꯤꯡꯕ ꯁꯥꯎꯍꯨꯝ ꯀꯌꯥ ꯑꯃ ꯐꯪꯉꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯌꯦꯡꯅꯤꯡꯕꯅ ꯃꯁꯥꯗꯣ ꯈꯨꯔꯣꯛ ꯈꯨꯔꯣꯛ ꯈꯣꯠꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯅ ꯌꯦꯡꯕ ꯌꯥꯗꯦ ꯅꯀꯣꯛ ꯅꯣꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛ ꯌꯦꯡꯕꯗꯤ ꯌꯦꯡꯊꯣꯛꯂꯨꯗ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯏ ꯈꯨꯔꯝꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯊꯥꯡꯀꯣꯛꯅ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯃꯥꯡ ꯈꯔ ꯌꯦꯠꯂꯝꯂꯦ ꯑꯗꯨꯅꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏꯀꯣ ꯑꯩꯅ ꯂꯩꯇꯥꯏꯅꯕꯤꯔꯝꯂꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯗꯣ ꯈꯔ ꯅꯦ ꯍꯦꯛ ꯇꯥꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯣꯖꯥ ꯉꯁꯥꯏ ꯊꯋꯥꯏ ꯑꯃ ꯄꯨꯕ ꯍꯥꯏꯕꯗꯨꯕꯨ ꯑꯩꯁꯤ ꯑꯃꯥꯏꯕ ꯊꯥꯡꯀꯣꯛꯅꯤꯅꯦ ꯍꯥꯏ ꯀꯩꯗꯧꯕꯒꯤ ꯃꯣꯏꯅ ꯍꯥꯏꯔꯤꯉꯩ ꯁꯨꯝ ꯄꯤꯒꯗ꯭ꯔꯣ ꯀꯥꯟꯗꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯗꯨꯁꯨ ꯍꯔꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯃꯗꯨꯗꯒꯤꯗꯤ ꯂꯦꯝꯕꯅ ꯑꯣꯖꯥ ꯑꯋꯥꯃꯟꯁꯤꯕꯨ ꯀꯌꯥ ꯀꯠꯆꯧ ꯍꯥꯏꯕꯅꯣꯅꯦ ꯅꯄꯥꯕꯨꯡꯒ ꯇꯥꯟꯅꯔꯒ ꯑꯗꯨ ꯈꯔ ꯇꯧ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯑꯣꯏꯅ ꯀꯟꯕꯤꯔꯤꯕꯅꯤ ꯍꯤꯄꯣ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯣꯖꯥ ꯑꯩ ꯈꯪꯖꯩ ꯌꯥꯝꯕꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯦ 5,000 ꯑꯗꯨꯃꯥꯏꯅ ꯚꯥꯞ ꯇꯧꯗꯅ ꯐꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯁꯨ ꯑꯩꯒꯤꯗ ꯍꯦꯛ ꯂꯥꯛꯎ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯊꯥꯡꯀꯣꯛꯇꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤ ꯃꯗꯨꯗ ꯂꯦꯝꯕꯅ ꯈꯣꯏꯔꯝꯂꯤꯉꯩꯗꯅꯦ ꯂꯣꯏꯅꯃꯛ ꯈꯣꯏꯔꯝꯂꯝꯒꯦ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯃꯥꯏꯕꯁꯦ ꯀꯌꯥ ꯍꯩꯇ ꯃꯥꯜꯂꯦꯗ ꯋꯥ ꯑꯗꯨ ꯇꯥꯔ ꯃꯥꯜꯂꯦ ꯊꯥꯡꯀꯣꯛꯅ ꯑꯣꯟꯁꯤꯜꯂꯒ ꯍꯩꯇ꯭ꯔꯒꯅ ꯀꯅꯥꯅꯣ ꯑꯍꯩꯕꯝꯗ ꯌꯦꯡꯍꯜꯂꯨ ꯀꯔꯤ ꯀꯥꯟꯗꯕꯗ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯂꯦꯝꯕꯒꯤ ꯃꯄꯥꯕꯨꯡ ꯊꯣꯏꯕꯅ ꯀꯩꯗꯧꯕꯩ ꯃꯗꯨ ꯍꯥꯏꯔꯨꯔꯤꯅꯣ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯁꯤ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕꯅꯤꯅꯦ ꯃꯁꯤꯗꯤ ꯄꯥꯕꯨꯡ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯁꯨꯅꯦ ꯀꯣꯛ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯥꯅ ꯈꯜꯂꯤꯕꯅꯤ ꯃꯗꯨ ꯌꯥꯗꯦ ꯃꯥꯅ ꯈꯔ ꯂꯩꯇꯥꯏꯅꯕꯤꯗꯅ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯀꯣ ꯃꯗꯨ ꯍꯩꯗꯕ ꯋꯥꯅꯤ ꯆꯪꯉꯨ ꯁꯦ ꯁꯨꯃꯥꯡꯒ ꯆꯈꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯨ
ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯁꯨꯃꯥꯡꯗ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯆꯈꯥꯏꯔꯤꯕ ꯂꯥꯀꯨꯝ ꯁꯤꯡꯒꯨꯝꯁꯤꯡ ꯑꯗꯣ ꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯅ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯍꯧꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯄꯤꯌꯥꯏꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥꯅ "ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨꯕꯨ ꯈꯔ ꯀꯥꯟꯅꯕ꯭ꯔꯣ? ꯅꯠꯇꯦ ꯉꯍꯥꯟꯉꯩꯒꯨꯝ ꯇꯧꯔꯛꯄ꯭ꯔꯅꯦ?" ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨꯅ "ꯉꯔꯥꯡꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯦ ꯏꯃꯥ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯑꯃꯥꯏꯕ ꯑꯗꯣ ꯍꯩꯕꯗꯤ ꯍꯩꯕꯖꯥꯠꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯗꯨꯅ ꯂꯥꯏ ꯇꯩꯅꯕꯗꯒꯤ ꯏꯃꯧ ꯑꯁꯤꯅ ꯈꯪꯕꯗꯤ ꯈꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯑꯋꯥꯅ ꯇꯥꯒꯗꯕꯗꯨꯁꯨ ꯇꯥꯍꯜꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯑꯃꯨꯛꯁꯨ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ, ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯏ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯅꯣꯡ ꯃꯪꯕꯅꯤ, ꯑꯗꯨꯅ ꯌꯥꯝꯅ ꯉꯟꯅ ꯇꯨꯝꯁꯤ, ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅꯗꯨꯅ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯍꯥꯎꯕ ꯑꯃꯁꯨ ꯊꯣꯡꯂꯤ꯫ ꯉꯥ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯄꯤꯌꯥꯏꯅꯨ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡꯗ ꯃꯁꯥꯗꯣ ꯄꯥꯝꯕꯣꯝ ꯌꯥꯝꯅ ꯆꯣꯡꯕ ꯑꯃꯗꯤ ꯃꯁꯥꯗꯣ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯇꯧꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯣꯏꯗꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯈꯤ꯫ ꯅꯣꯡ ꯇꯥꯕꯗ ꯅꯠꯇꯅ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯑꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯕꯅꯤꯅ ꯃꯩꯁꯨ ꯂꯥꯛꯇꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯌꯨꯝꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯅꯤ, ꯑꯗꯨꯅ ꯏꯟꯚꯥꯏꯇꯔ ꯊꯥꯡꯒꯠꯇꯨꯅ ꯃꯩ ꯑꯗꯨ ꯊꯥꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯕꯒꯤ ꯆꯈꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯤꯌꯥꯏꯅꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯗꯥꯏꯅꯤꯡ ꯇꯦꯕꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯃ ꯒꯔ ꯒꯔ ꯂꯥꯎꯅ ꯆꯤꯡꯊꯣꯛꯈꯤ꯫ ꯄꯤꯌꯥꯏꯅꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯄꯤꯌꯥꯏꯅꯨ ꯃꯍꯧꯁꯥꯒꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯗꯣ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝ ꯑꯗꯣ ꯃꯩ ꯃꯨꯊꯠꯂꯝꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯆꯪꯁꯤꯟꯗꯨꯅ "ꯇꯥꯃꯣ, ꯇꯨꯝꯂꯕ꯭ꯔꯣ?" ꯂꯦꯝꯕꯅ "ꯑꯩ ꯁꯨꯝ ꯐꯣꯟ ꯌꯦꯡꯉꯝꯕꯗꯒꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ." "ꯑꯣ, ꯐꯣꯟꯁꯤ ꯃꯨꯊꯠꯂꯒ ꯇꯨꯝꯒꯦ ꯍꯥꯏꯗꯤ?" ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯄꯤꯌꯥꯏꯅꯨꯅ ꯐꯣꯟ ꯑꯗꯣ ꯃꯨꯊꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯂꯤ꯫ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯥꯛ ꯂꯥꯎꯗꯨꯅ ꯍꯩꯊꯔꯤ꯫ ꯃꯇꯝꯗꯣ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯄꯤꯌꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯣ ꯄꯤꯌꯥꯏꯅꯨꯅ ꯁꯥꯎꯍꯨꯝ ꯐꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯄꯤꯌꯥꯏꯅꯨꯅ ꯎꯔꯨꯕꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯝꯕꯕꯨ ꯍꯧꯗꯣꯛꯀꯦ ꯈꯟꯗꯨꯅ ꯂꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯄꯗꯗꯤ ꯂꯦꯝꯕꯗꯨꯁꯨ ꯃꯃꯤꯠ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯡꯂꯒ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯍꯤꯞꯇꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯄꯤꯌꯥꯏꯅꯨ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯩꯖꯨꯞ ꯑꯗꯣ ꯍꯥꯏꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯤꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯄꯤꯌꯥꯏꯅꯨꯒꯤ ꯈꯨꯠꯇꯥꯡ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ꯫ ꯄꯤꯌꯥꯏꯅꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯦꯝꯄꯣꯛ, ꯃꯀꯨꯕꯣꯛ, ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥꯕꯨ ꯇꯥꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠ ꯐꯥꯔꯤꯕ ꯂꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯀꯟꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯝꯂꯤ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯧꯔꯛꯂꯤ꯫ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ
ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯄꯤꯌꯥꯏꯅꯨꯅ ꯎꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯄꯤꯌꯥꯏꯅꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ ꯑꯃꯔꯣꯝꯗ ꯌꯨꯝꯂꯣꯝꯗ ꯆꯪꯒꯗꯕꯁꯨ ꯃꯍꯥꯛ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯇꯧꯍꯧꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯑꯗꯨꯝꯅ ꯌꯨꯝꯗ ꯆꯦꯟꯁꯤꯟꯁꯤ ꯀꯗꯥꯏ ꯊꯣꯡꯒꯥꯟꯗ ꯆꯦꯟꯊꯣꯛꯁꯤ ꯀꯗꯥꯏ ꯃꯅꯤꯡ ꯃꯃꯥꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯦꯝꯕꯗꯣ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯃꯁꯥꯗꯨ ꯏꯁꯥꯡ ꯁꯥꯡꯅ ꯃꯈꯨꯠ ꯑꯗꯨꯁꯨ ꯏꯁꯥꯡ ꯁꯥꯡꯅ ꯎꯞꯁꯤꯠ ꯁꯤꯠꯇꯨꯅ ꯊꯣꯡꯖꯤꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ ꯇꯧꯔꯤꯕꯗꯣ ꯄꯤꯌꯥꯏꯅꯨꯅ ꯎꯔꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨꯗꯤ ꯀꯤꯈꯤꯕꯅ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯕꯗꯣ ꯏꯁꯥꯡ ꯁꯥꯡꯂꯕ ꯃꯈꯨꯠꯁꯤꯡ ꯑꯃꯗꯤ ꯃꯈꯣꯡ ꯏꯁꯥꯡ ꯁꯥꯡꯕ ꯑꯗꯨꯅ ꯈꯨꯔꯨ ꯈꯨꯗꯨꯞ ꯀꯨꯟꯒꯨꯝ ꯁꯟ ꯁꯥꯒꯨꯝ ꯇꯧꯗꯨꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯃꯤꯠ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯡꯂꯒ ꯁꯨꯃꯥꯡꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯒ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯎꯞꯁꯤꯠ ꯁꯤꯠꯇꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯂꯩ ꯆꯕꯨꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯁꯟꯗꯨꯅ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯂꯦꯝꯕꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩꯗꯣ ꯌꯦꯡꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤꯉꯩ ꯂꯦꯝꯕꯗꯣ ꯂꯩ ꯃꯔꯨꯝ ꯑꯃꯗ ꯃꯅꯝ ꯁꯨꯠ ꯅꯝꯃꯒ ꯆꯪꯈ꯭ꯔꯤ ꯃꯗꯨꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯤꯅ ꯌꯥꯝꯅ ꯅꯨꯍꯤꯛꯅ ꯀꯞꯇꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯪꯒꯜ ꯁꯌꯦꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯄꯤꯌꯥꯏꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯂꯦꯝꯕꯗꯣ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯑꯣꯡꯗ ꯃꯈꯦꯠ ꯑꯗꯣ ꯌꯥꯝꯅ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯃꯤꯠ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯡꯂꯒ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯃꯈꯨꯠ ꯑꯗꯣ ꯇꯤꯡꯊꯣꯔꯛꯇꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯄꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯃꯁꯥꯗꯣ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯃꯁꯥ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯂꯥꯎꯕꯒꯤ ꯑꯗꯨꯗ ꯂꯦꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯄꯤꯌꯥꯏꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕꯣ ꯑꯗꯨꯝꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗꯗꯤ ꯄꯤꯌꯥꯏꯅꯨ ꯋꯥꯈꯜ ꯂꯥꯛꯂꯤ ꯅꯤꯡꯁꯥ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯦꯝꯕꯗ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯀꯩꯗꯧꯔꯦ ꯃꯪꯗ ꯀꯔꯤ ꯎꯔꯤꯅꯣꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯌꯥꯏꯅꯨ ꯁꯣꯔꯗꯣ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯁ ꯇꯥꯃꯣ ꯑꯩꯗꯤ ꯃꯪ ꯐꯠꯇꯕ ꯃꯪꯂꯨꯔꯦ ꯃꯗꯨꯗ ꯂꯦꯝꯕꯅ ꯅꯪꯅꯅꯦ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯒ ꯇꯨꯝꯕꯗꯨꯗꯅꯦ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤ ꯎꯔꯤꯅꯣꯕ ꯄꯤꯌꯥꯏꯅꯨꯅ ꯑꯁ ꯇꯝꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯌꯥꯝꯅ ꯀꯤꯔꯕ ꯃꯌꯥꯝ ꯎꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗꯅꯦ ꯇꯥꯃꯣꯁꯦ ꯕꯨꯠ ꯑꯣꯜꯂꯒ ꯂꯥꯛꯂꯝꯕꯩ ꯋꯥꯅꯤꯗ ꯑꯩꯕꯨ ꯕꯨꯠ ꯑꯣꯜꯂꯦꯕ ꯂꯣꯏꯔꯦꯍꯦ ꯁꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯅꯪꯕꯣ ꯃꯣꯟꯗꯣ ꯃꯅꯝ ꯅꯝꯃꯒ ꯇꯨꯝꯃꯨ ꯐꯩ ꯍꯥꯏꯅꯕꯅꯤ ꯍꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯄꯤꯌꯥꯏꯅꯨꯅ ꯃꯣꯟ ꯑꯗꯨꯗ ꯃꯅꯝ ꯅꯝꯃꯤ ꯑꯗꯨꯒ ꯃꯪ ꯐꯠꯇꯕ ꯃꯪꯍꯟꯕꯤꯔꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯣꯟ ꯑꯗꯨꯗ ꯈꯨꯔꯨꯝꯂꯒ ꯇꯨꯝꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯈꯔ ꯍꯧꯈ꯭ರಿ ꯂꯦꯝꯕꯗꯤ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯤ ꯄꯤꯌꯥꯏꯅꯨ ꯃꯃꯤꯠꯄꯨꯗꯤ ꯎꯁꯤꯜꯂꯤ ꯍꯥꯏꯕꯕꯨ ꯇꯨꯝꯕꯗꯤ ꯌꯥꯗ꯭ꯔꯤ ꯑꯗꯨꯝꯅ ꯄꯤꯌꯥꯏꯅꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗ ꯇꯥꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯄꯤꯌꯥꯏꯅꯨꯅ ꯌꯦꯠꯂꯣꯝ ꯊꯪꯕ ꯅꯥꯀꯜ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯂꯒ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯛꯊꯣꯔꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯄꯤꯌꯥꯏꯅꯨꯅ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯨꯒꯨꯝ ꯊꯣꯡꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯤ ꯑꯗꯨꯒ ꯂꯦꯝꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄꯗꯗꯤ ꯂꯦꯝꯕꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯑꯁ ꯑꯩꯗꯤꯅꯦ ꯏꯄꯥ ꯄꯥꯈꯠꯂꯦ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯤ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯊꯝꯃꯣ ꯊꯣꯡꯅꯥꯎꯗ ꯃꯤ ꯑꯃ ꯂꯦꯞꯄꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕꯅ ꯉꯍꯥꯟꯃꯛꯁꯨ ꯑꯩꯅ ꯌꯦꯡꯕꯗ ꯂꯩꯔꯝꯗ꯭ꯔꯤꯗꯨꯗꯤ ꯅꯪꯅ ꯋꯥꯈꯜ ꯄꯥꯈꯟꯗ ꯈꯟꯖꯕꯩꯅꯤ ꯀꯔꯥꯏꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯂꯦꯝꯕꯅ ꯊꯣꯡꯅꯥꯎꯂꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯗꯦ ꯂꯦꯝꯕꯅ ꯀꯅꯥꯝꯇꯁꯨ ꯂꯩꯇꯅ ꯅꯣꯡ ꯃꯔꯛꯁꯤꯗꯕꯨ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯁꯦ ꯇꯨꯝꯃꯣꯁꯦ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯑꯁꯨꯝꯅ ꯂꯦꯝꯕꯅ ꯆꯩꯔꯛꯄꯗꯨꯗ ꯄꯤꯌꯥꯏꯅꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯌꯦꯡꯕꯗꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯃꯥꯏ ꯑꯗꯣ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯕꯁꯨ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯤꯕꯗꯣ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯃꯃꯤ ꯇꯥꯕ ꯑꯗꯨꯅ ꯈꯪꯂꯤ ꯄꯤꯌꯥꯏꯅꯨ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯄ ꯑꯗꯨꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ
ꯄꯤꯌꯥꯏꯅꯨ ꯇꯧꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯈꯛꯇꯪ ꯎꯕꯅꯤ ꯈꯪꯗꯨꯅ ꯃꯍꯥꯛ ꯁꯨꯠ ꯀꯞꯄꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯐꯔꯦꯁꯦ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯅꯦ ꯅꯍꯥꯟꯒꯤ ꯃꯥꯏꯕꯗꯨ ꯀꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯟꯁꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯁꯤ ꯈꯛꯇꯪ ꯈꯨꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯍꯤꯞꯈ꯭ꯔꯦ ꯂꯦꯝꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯍꯤꯞꯊꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨ ꯁꯤꯡꯈꯤꯕꯅ ꯃꯍꯥꯛꯁꯨ ꯇꯨꯝꯕꯗꯤ ꯄꯥꯛꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯂꯦꯝꯕꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯎꯅꯔꯤꯕ ꯑꯗꯣ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥꯁꯨ ꯇꯥꯔꯤꯕꯅꯤ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯗ ꯍꯟꯇꯛ ꯇꯧꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯈꯣꯏ ꯕꯕꯥ ꯅꯍꯥꯟꯒꯤ ꯑꯃꯥꯏꯕꯗꯨꯅ ꯇꯧꯕꯗꯨꯕꯨ ꯏꯀꯥꯟ ꯀꯥꯟꯅꯗ꯭ꯔꯕ ꯖꯥꯠꯂꯣ ꯈꯪꯗ꯭ꯔꯦ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨꯅ ꯁꯦꯟꯗ ꯆꯣꯞꯄ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯁꯦꯟꯅ ꯂꯧꯔꯤꯕ ꯐꯠꯅ ꯐꯠꯇ꯭ꯔꯤꯕ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯤꯠ ꯂꯥꯎꯅ ꯅꯝꯃꯒꯅꯦ ꯐꯍꯜꯂꯨ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯔꯕꯗꯤ ꯑꯁ ꯑꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯗ ꯀꯅꯥꯅ ꯈꯪꯅꯤ ꯍꯣꯏ ꯍꯥꯏꯔꯝꯃ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯌꯦꯡꯉꯁꯤꯔꯥ ꯍꯣꯏ ꯌꯨꯝꯁꯤꯗ ꯂꯥꯏ ꯑꯃ ꯑꯣꯛꯅꯔꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯌꯦꯡꯍꯟꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯗ ꯃꯣꯏꯒꯤ ꯍꯧꯅꯕꯤ ꯋꯥꯔꯤ ꯂꯤꯌꯨꯗꯣ ꯇꯧꯔꯛꯇꯅꯅꯦ ꯏꯃꯧ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯆꯣꯞ ꯆꯣꯞꯅꯒꯗꯧꯔꯤꯕꯅꯤꯗ ꯑꯗꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯇꯨꯝꯈ꯭ꯔꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯂꯦꯝꯕ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯕꯃꯛ ꯇꯨꯝꯗ꯭ꯔꯒꯁꯨ ꯋꯥꯈꯜꯗꯤ ꯃꯑꯣꯡ ꯈꯜꯂꯤ ꯂꯦꯝꯕꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯍꯩꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯦ ꯕꯨꯠ ꯃꯀꯣꯜ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯑꯁ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯨꯔꯤꯕꯅꯣ ꯃꯇꯝꯁꯦ ꯑꯃꯨꯛ ꯍꯪꯒꯠꯄꯒ ꯌꯥꯔꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯦꯝꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯂꯦꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯃꯁꯝꯅ ꯋꯥꯏ ꯊꯥꯗꯕ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯀꯞꯇꯨꯅ ꯆꯠꯂꯤ ꯇꯧꯔꯤꯕ ꯑꯗꯣ ꯂꯦꯝꯕ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯝꯅ ꯊꯋꯥꯏ ꯑꯃꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯑꯗꯣ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡꯅ ꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯝꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯤ ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯇꯥꯕꯅꯤ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯕꯒ ꯍꯨꯏꯅ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯇꯨꯝꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯁꯨ ꯈꯪꯂꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯌꯧꯁꯤꯜꯂꯛꯂꯤ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯅꯣꯡꯁꯨ ꯈꯔ ꯄꯥꯊꯔꯤ ꯄꯤꯌꯥꯏꯅꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ ꯃꯍꯥꯛꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯋꯥꯏ ꯇꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯍꯥꯛꯅ ꯋꯥꯏ ꯇꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯔꯥ ꯆꯐꯨ ꯑꯣꯏꯔꯤꯕ ꯀꯣꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯕꯨꯛ ꯂꯥꯎꯅ ꯃꯈꯨꯠ ꯂꯨꯞꯁꯟꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯇꯨꯡ ꯃꯥꯡ ꯅꯥꯛ ꯌꯦꯠ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯎꯗꯦ ꯄꯤꯌꯥꯏꯅꯨ ꯃꯁꯥꯗꯣ ꯂꯥꯡꯇꯛꯅꯩ ꯋꯥꯏ ꯇꯩꯔꯤꯕꯗꯣ ꯇꯩꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯆꯥ ꯂꯣꯟꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯅꯨꯄꯤ ꯑꯃ ꯁꯠ ꯆꯠꯈꯤ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯥ ꯂꯣꯜꯂꯤꯕꯗꯣ ꯊꯅꯝꯂꯒ ꯄꯔꯞ ꯃꯅꯤꯡꯂꯣꯝ ꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯣ ꯌꯦꯡꯉꯤ ꯅꯨꯄꯤ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯎ ꯋꯥ ꯈꯔ ꯍꯧꯔꯤꯕ ꯍꯩꯄꯥꯟ ꯂꯩꯄꯥꯟ ꯍꯧꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯈꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯅ ꯍꯩꯃꯥ ꯄꯤꯌꯥꯏꯅꯨ ꯀꯅꯥ ꯌꯦꯡꯂꯤꯕꯅꯣꯅꯦ ꯏꯃꯧꯕꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯗ ꯐꯠ ꯂꯩꯁꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯏꯃꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯆꯠꯂꯝꯗ꯭ꯔꯤ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨ ꯏꯉꯛ ꯉꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕꯅꯤ
ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯩꯁꯅꯥꯅꯁꯨ ꯆꯦꯞꯊꯗꯨꯅ ꯄꯨꯈꯤ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯗ꯭ꯔꯤ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯍꯧꯖꯤꯛꯇ ꯆꯠꯍꯧꯕꯅꯤ ꯑꯣꯍꯣ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥ ꯂꯣꯟꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯏꯃꯥ ꯆꯥꯕꯨꯗꯤ ꯊꯥꯡꯒꯠꯂꯝꯕꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥ ꯂꯣꯟꯕꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯗ ꯂꯩꯁꯅꯥꯅ ꯑꯃꯥꯏꯕ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯤ ꯉꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯌꯦꯡꯂꯤꯕ ꯑꯃꯥꯏꯕꯗꯨ ꯀꯌꯥ ꯌꯧꯗ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ ꯉꯥꯏꯈꯣ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯁꯥꯏꯁꯨ ꯏꯃꯥꯟꯅꯕ ꯑꯃꯗ ꯍꯥꯏꯈꯤꯕꯅꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯍꯩ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯃꯥꯏꯕ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯑꯣꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯅꯪꯕꯣ ꯄꯤꯌꯥꯏꯅꯨꯅ ꯏꯃꯥ ꯑꯩꯁꯤ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯑꯃ ꯄꯤꯅꯤꯡꯕ ꯍꯣꯏ 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 ꯄꯥꯎꯕꯨꯗꯤ ꯄꯤꯁꯤꯀꯣ ꯑꯗꯨꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯍꯥꯏꯕꯗꯨꯃꯗꯤ ꯊꯥ ꯐꯥꯗ꯭ꯔꯤꯕꯅꯤꯅ ꯌꯥꯈꯤꯔꯣই ꯀꯔꯤ ꯈꯜꯂꯤꯒꯦ ꯃꯅꯦꯝꯕꯣ ꯍꯣꯏꯅꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯤ ꯌꯥꯈꯤꯔꯣꯏ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯌꯥꯈꯤꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯗ ꯆꯠꯂꯨꯕ ꯌꯥꯈꯤꯔꯣꯏ ꯑꯗꯨ ꯄꯥꯎ ꯍꯥꯏꯅꯕꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯄꯤꯌꯥꯏꯅꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯍꯩ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯄꯥꯝ ꯆꯠꯅꯤꯡꯂꯕ ꯖꯥꯠꯂꯅꯦ ꯑꯩꯗꯤꯅꯦ ꯏꯄꯥ ꯄꯥꯈꯠꯂꯤꯀꯣ ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏ ꯕꯕꯥ ꯑꯩꯁꯨꯅꯦ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯏꯃꯧꯁꯤꯗꯅꯦ ꯑꯌꯥꯝꯕꯅ ꯇꯧꯏ ꯑꯩꯈꯣꯏꯗꯗꯤꯅꯦ ꯅꯣꯡꯃꯇ ꯇꯧꯗꯦ ꯍꯣꯏ ꯃꯗꯨ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯇꯧꯔꯛꯂꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯃꯥꯅ ꯆꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯑꯩꯗꯤꯕꯀꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯧꯗꯤ ꯁꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯉꯍꯥꯟ ꯂꯥꯛꯑꯝꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕ ꯑꯃꯥꯏꯕ ꯊꯥꯡꯀꯣꯛꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯕꯅꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯄꯨꯗꯅ ꯆꯠꯂꯣꯏ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯃꯕꯅꯤ ꯃꯗꯣ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯨꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯣꯏꯅ ꯄꯨꯈꯤꯗꯧꯅꯤꯀꯣ ꯀꯩꯅꯣꯅꯦ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯕꯨ ꯌꯥꯝꯅ ꯁꯦꯟꯅꯤꯡꯕꯒꯤ ꯋꯥꯔꯣ ꯃꯈꯣꯏ ꯕꯕꯥ ꯑꯣꯏꯅ ꯀꯣꯛ ꯍꯦꯛ ꯆꯠꯂꯨ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯅꯦ ꯑꯩꯗꯤ ꯌꯥꯎꯁꯨ ꯌꯥꯎꯗꯅ ꯃꯈꯣꯏ ꯕꯕꯥ ꯌꯥꯎꯗꯦꯗꯨꯗꯤꯅꯦ ꯍꯥꯏꯕꯤꯔꯛꯀꯅꯨꯗ ꯃꯈꯣꯏ ꯕꯕꯥꯅꯅꯦ ꯊꯕꯛꯇꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯇ ꯁꯦꯟ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯏꯃꯧ ꯑꯁꯤꯅ ꯇꯥꯔꯒ ꯅꯪꯕꯨ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ ꯇꯞꯅ ꯉꯥꯡꯅꯁꯤ ꯍꯥꯏꯔꯒ ꯕꯦꯡꯒꯨꯟ ꯃꯨꯍꯧꯋꯤꯗ ꯇꯧꯋꯤꯗ ꯅꯪ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯁꯤꯗꯤꯕꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯂꯩꯁꯅꯥꯅ ꯑꯗꯨꯝꯅꯅꯦ ꯁꯥꯎꯁꯟꯅꯔꯒ ꯆꯠꯄꯗꯨꯔꯗꯤꯅꯦ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯊꯣꯏꯕꯗꯣ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯂꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯁꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯃꯨꯊꯠꯂꯒ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯅꯒꯦꯅꯦ ꯄꯤꯌꯥꯏꯅꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯃꯄꯥꯝꯒꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯃꯄꯥꯝꯗ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯅ ꯍꯥꯏꯅꯦ ꯄꯥꯕꯨꯡ ꯄꯤꯌꯥꯏꯅꯨꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ ꯃꯁꯥꯁꯦ ꯉꯔꯥꯡꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯣꯏꯕ ꯕꯨꯠ ꯊꯣꯛꯑꯦꯒ ꯑꯗꯨꯅꯤꯒ ꯑꯗꯥꯅꯤꯒꯅ ꯀꯣꯏꯂꯥꯎ ꯍꯦꯛꯇ ꯂꯥꯎꯏ ꯇꯨꯝꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯄꯥꯕꯨꯡ ꯑꯩ ꯑꯃꯥꯏꯕ ꯑꯝꯇ ꯌꯦꯡꯉꯨꯒꯦꯅ ꯆꯠꯂꯤꯕꯅꯤ ꯃꯗꯨ ꯑꯉꯥꯡꯅꯣꯒꯤꯅ ꯊꯧꯅꯗꯦꯅꯦ ꯅꯪꯒꯤ ꯄꯥꯕꯨꯡ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯆꯠꯂꯤꯕꯁꯤꯁꯨ ꯑꯃꯥꯏꯕ ꯑꯃ ꯌꯦꯡꯕ ꯍꯥꯏꯗꯅ ꯆꯠꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠ ꯆꯠꯂꯣ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯕ ꯊꯕꯛꯇꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯁꯣ ꯄꯤꯌꯥꯏꯅꯨꯗꯨ ꯋꯥꯈꯜ ꯍꯟꯊꯍꯟꯒꯅꯨ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥꯕꯨꯡ ꯊꯣꯏꯕꯗꯣ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯤ ꯂꯦꯝꯕꯁꯨ ꯈꯪꯗ꯭ꯔꯦꯗ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯑꯗꯨꯅꯗꯤ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ
ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝꯗꯤ ꯂꯣꯏꯅꯃꯛ ꯁꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤꯗ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯄꯥꯕꯨꯡꯅ ꯃꯉꯣꯟꯗ ꯆꯠꯂꯨ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯁꯨꯛ ꯉꯟꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯑꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯕ, ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯨꯔꯥ ꯃꯍꯥꯅꯤ꯫ ꯇꯨꯡ ꯇꯥꯡ ꯄ꯭ꯔꯦꯛ ꯄ꯭ꯔꯥꯛ ꯃꯤꯅ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯕ ꯅꯠꯇ꯭ꯔꯦ꯫ ꯀꯗꯥꯏꯗꯅꯣꯅꯦ ꯏꯇꯥꯎꯅ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯕꯨ? ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯣ? ꯏꯇꯥꯎ, ꯍꯩꯕꯒꯤ ꯋꯥꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯥꯏꯕ ꯆꯥꯎꯕ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯁꯦꯒꯥꯛ ꯀꯥꯏꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯈꯤꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯐꯠꯇꯕ ꯑꯝꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯌꯦꯡꯕꯁꯤꯡꯗ ꯂꯣꯏꯅ ꯐꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯂꯔꯣꯏ꯫ ꯏꯇꯥꯎ, ꯑꯗꯨꯒꯤꯁꯨ ꯋꯥꯐꯝ ꯂꯩ꯫ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯐꯔꯣꯏꯗꯕ, ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯉꯝꯂꯣꯏꯗꯕ ꯃꯤꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯝ ꯍꯥꯏꯗꯣꯛꯏ꯫ ꯃꯍꯥꯛꯇꯤ ꯁꯦꯟ ꯆꯣꯞꯄ ꯑꯃꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯅ ꯊꯤꯔꯛꯂꯤꯕ ꯑꯃꯥꯏꯕꯗꯨꯗꯤ ꯃꯥꯅꯤꯗꯅ꯫ ꯑꯗꯨꯗꯤ ꯏꯇꯥꯎ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ? ꯑꯩꯗꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯦꯕꯣ꯫ ꯉꯥꯏꯈꯣ ꯏꯇꯥꯎ, ꯆꯥ ꯑꯝꯇꯪꯗꯤ ꯐꯥꯟꯈꯤꯁꯤꯗꯅ꯫ ꯆꯥꯗꯨ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯦꯅꯥ ꯇꯥꯅ ꯆꯠꯁꯤ꯫ ꯏꯇꯥꯎ, ꯆꯥꯒꯤ ꯋꯥꯕꯨ ꯍꯣꯇꯦꯜꯗ ꯀꯣꯛ ꯊꯛꯂꯒ ꯂꯣꯏꯔꯦ꯫ ꯂꯣꯏꯁꯜꯂꯨ ꯀꯩꯗꯧꯔꯒꯦ, ꯆꯠꯂꯁꯤ꯫ ꯅꯠꯇꯦ, ꯏꯇꯥꯎꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄ, ꯑꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯦ ꯈꯜꯂꯨꯕꯅꯤ꯫ ꯊꯕꯛꯇꯣ ꯉꯟꯇꯥꯅ ꯍꯦꯛ ꯂꯣꯏꯗꯅ ꯑꯩꯁꯨ ꯉꯟꯇꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯝꯂꯕꯗꯤ ꯏꯇꯥꯎꯅ ꯂꯥꯛꯂꯕꯁꯨ ꯎꯅꯔꯣꯏ꯫ ꯍꯣꯏꯅꯦ, ꯏꯁꯣꯔꯁꯦ ꯂꯩꯇꯕ ꯅꯠꯇꯦ꯫ ꯂꯥꯏꯅꯅꯦ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯁꯦ ꯊꯕꯛ ꯀꯣꯝꯍꯜꯂꯤꯕꯅꯤꯅꯦ꯫ ꯁꯦ ꯂꯣꯏꯁꯜꯂꯣꯁꯦ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕꯗꯣ ꯃꯐꯤ ꯂꯣꯏꯁꯟꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗꯣ ꯀꯔꯥꯏꯋꯥꯏꯗꯅꯣ ꯍꯪꯕꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯐꯖꯅ ꯇꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯆꯥꯎꯕꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯆꯥꯎꯕ ꯍꯣꯏꯒꯤ ꯂꯣꯏꯔꯝꯕ ꯍꯨꯏ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯛꯅ ꯈꯣꯡꯏ꯫ ꯃꯗꯨꯗ ꯆꯪꯂꯛꯂꯤꯕ ꯊꯣꯏꯕꯅ ꯍꯨꯏ ꯑꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯈꯣꯡꯂꯤꯕꯁꯤꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯑꯃꯠꯇ ꯇꯥꯗꯕ ꯖꯥꯠꯂꯥ? ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇꯦꯅꯦ꯫ ꯃꯗꯨꯗ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯅꯤꯡ ꯃꯌꯥꯗ ꯂꯩꯔꯝꯕ ꯌꯥꯏ, ꯑꯩ ꯀꯧꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯣꯖꯥ ꯆꯥꯎꯕ, ꯑꯃꯥꯏꯕ ꯑꯣꯖꯥ ꯆꯥꯎꯕ ꯂꯩꯕꯤꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯑꯗꯨꯝꯅ ꯀꯧꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯣ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯈꯣꯏꯕꯨ ꯀꯅꯥꯅꯣꯅꯦ? ꯑꯃꯥꯏꯕ ꯆꯥꯎꯕ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯣꯖꯥ, ꯑꯩ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ? ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯖꯨꯒꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯍꯣꯟꯅꯤꯅꯦ꯫ ꯃꯣꯍꯣꯟ ꯅꯪ ꯑꯣꯏꯔꯦ? ꯀꯥꯈꯠꯂꯣ꯫ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯀꯅꯥ? ꯑꯣꯖꯥ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ꯫ ꯏꯇꯥꯎ ꯀꯥꯈꯠꯂꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯑꯃꯗꯤ ꯃꯣꯍꯣꯟ ꯑꯃꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯐꯝꯃꯦꯜꯗ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯨ ꯊꯣꯏꯕꯤ, ꯐꯤꯗꯥ ꯑꯅꯤꯗ ꯄꯨꯊꯣꯔꯛꯎ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯕꯒꯤ ꯃꯁꯨꯅꯨꯄꯤ ꯑꯗꯨꯅ ꯐꯤꯗꯥ ꯑꯅꯤ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯨꯗ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯄꯨꯅ ꯌꯥꯔꯦꯗ ꯏꯁꯨꯕꯨ ꯀꯩꯗꯧꯔꯝꯂꯤꯕꯅꯣꯅꯦ? ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯃꯁꯨꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯤ, ꯃꯊꯪꯗꯤ ꯀꯧꯔꯛꯂꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯃꯗꯨꯗ ꯃꯄꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏꯗ ꯀꯧꯔꯛꯂꯔꯣꯏꯗ, ꯏꯁꯨꯗ ꯌꯦꯠꯆꯔꯔꯣꯏꯀꯣ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯃꯣꯍꯣꯟꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯕ? ꯅꯈꯣꯏꯅ ꯑꯩꯒꯤꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯑꯣꯖꯥ, ꯑꯩ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯌꯨꯝꯗꯣ ꯑꯣꯟꯊꯣꯛꯅ ꯇꯝꯅꯈ꯭ꯔꯦ, ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯏꯃꯧ ꯅꯨꯄꯤ ꯂꯨꯍꯣꯡꯕ ꯊꯥ ꯃꯈꯥꯏ ꯐꯥꯕ ꯑꯃ ꯂꯩꯔꯤ꯫ ꯃꯉꯣꯟꯗ ꯑꯃꯨꯛꯇꯣꯏꯕ ꯇꯝꯅꯕꯗ ꯇꯨꯝꯐꯝ ꯂꯥꯛꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯍꯟꯅꯤꯡꯖꯅꯤꯡꯉꯤꯕ꯫ ꯉꯥꯏꯈꯣ,
ai karigumba amatang yengkhige ko ibungogi mingna kari kauba oza aigi ming thoiba kaujai phare phare ngaktang layu ko adumna hairaga amaiba chawbana mamit wisnuna karigumba khara yengi matam aduda mahana karigumba khara khangle aduga thoibada wansenduna nakhoi gi imungsi laimang jetlene hei aduna laimang khairoktaba yaroi tawgadabu thabak amadi nakhoina pangthok lore ngaiko thabak adu karino haibado ai laklaga yengrabadi khanglaroi aduga tawgudoriba thabak asi araiba amadi oigadaba mandi aduna khara section siko phare phare ai ngasi gidi laklaroi hayeng ayuktu oina lakrage nangbu karai waidagi no ne leifamna karai waidagi kari haina hanglaga khanggadagi oza adugidi ai heta lobu lakjagi phare ne adu oradi ha phare ngaiko nangi namong nupida arak akhanglei haibna tro hoi oza phare ai ngaktang leramu kairino mo lokthok lugige adumna hairaga amaiba chawboto imunglomda sangkhri aduga langna karigumba matum ama kiraba langhum ama puduna thoraklei aduga se ibungo mase nangi namong nupigi khudangda sialu adumna torobati karisu torokloida se leibak tahanganu ko adumna hairaga thoibado polamado piselli thoibasu maru lukna lawre adumna tawduna layengba loror matung hayeng oina laklage hainaraga haujikti thoiba amati mamanaba mohon amaiba chawbagi yumdagi thoraklei adumna makoi anina thuklabagi tungda hotel amada sangduna cha thakminari madugi matung thoibasu yumlomda laklei aduga mohonsu mayumlomda hankhri thoibana mayum jorokpata mahaki nupi laisnada amaibana pirakhiba lang amana karigumba matum ama kiraba langhumado mahaki mawong nupigi bakutta seluso haiduna kiseluso haiduna pirakli masidagi laisnasu mamong nupigi manakta changsillaktuna hojik amaiba ama yenglubani amaiba aduna masigi pose kiselu hai haiduna mamong nupi piainugi khudangda langhumado kisanbiri adumna tawduna matam mado haukhri numidangi matam oisilakli matam aduta piainudo mahoksaki mahoksa chakhumda chak thongduna leiri ngasidi laisnado mamong nupi piainugi chak thongba aduta yaudri leikaigi mi khara lakpadagi unaduna lemba thoiba amati laisna makhoi ahum mangolda wari sanari laisnadi imungda matomta chak thongduna leiri adumna piainuna chakhum aduta chak thongduna leiringai yum matugi maning thong aduta kanagumba amana piainu nangbu tabro amukta mapanda tholo adumna korokpado piainu na tari khonjal adu tabada piainu masado tu khiau sungi kanaki khonjal bu oirigaba khanduna mahak masa matomta mi paiba phauri adubu mi amana kaurabani na mahak kanano kari haige haibano haidna khumi matamadu ta thongjimpal wamodagi leptuna korokhiba nupiado kari amata korokhidrei masidagi piainu mangonda laknaribani khanduna mahak chak thongbado adumak thongduna leiri somdana mangoldana lakliba laikai khuladugi mising aduna wahang kaya ama lemba amati leisna mama masada hangi lakliba laikai adugi ahalamana hai ngaikho nakhoina ibema lembisnabu madau karamna yum masidagi chitlankhibano haujik phawba mahaki langla langjin amata khangdri nakhoina angang adu pukhi haibase aikoi mingondagi tarabani thaudok adugi matangda makhoina hawraktuna laikai asida thoganingdaba thaudok thoklabadi nakhoi nama nachana taita pugadabani wafam adu tabada thoibana lakpiriba mayam amka tapthabiyu ibema lebi sanadi akoigi ibungo loyana maga khangnajaba nupa amaga chaminakhi haidana ingoda tammi police ta sumatu ina khoina haijakhrabani aduga magi haksang adu mathau mangam pangthokhrabani da hoini adubu haujiktada mahana laikhidribado mahaka chaminakriba mi ado kanaro karino haiba kanamtana khangdri aduga maga laikhidabagi maram sunga chi phawba khangdri maram aduna
ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯩꯀꯥꯏ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯔꯥꯟ ꯁꯤꯔꯛꯂꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯩꯀꯥꯏ ꯃꯁꯦꯟ ꯎꯪꯈꯠꯅꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯈꯣꯏꯗ ꯑꯣꯏꯅ ꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕꯁꯤꯡꯗꯣ ꯁꯦꯡꯅ ꯍꯥꯏꯗꯣꯛꯍꯧꯕꯅ ꯐꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯊꯩꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯂꯕꯗꯤ ꯅꯈꯣꯏ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕꯗꯤ ꯂꯥꯏꯔꯗꯅ ꯅꯌꯨꯝ ꯅꯀꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯃꯌꯥꯝ ꯃꯁꯤꯗ ꯃꯌꯥꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯂꯥꯟꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯇꯧꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯗꯨꯃꯛ ꯊꯦꯡꯅꯖꯒꯗꯕꯅꯤ ꯃꯁꯤꯗ ꯂꯩꯀꯥꯏꯒꯤ ꯊꯣꯏꯗꯣꯛꯅ ꯃꯊꯧ ꯇꯥꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯌꯥꯝꯅ ꯋꯥꯟꯁꯤꯜꯂꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒ ꯉꯥꯡꯅꯧ ꯂꯩꯀꯥꯏ ꯑꯁꯤꯗꯤ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯈꯨꯝꯕꯤꯌꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯑꯗꯨꯝ ꯉꯥꯛꯆꯒꯦ ꯃꯁꯤꯗ ꯋꯥ ꯆꯥꯎꯊꯣꯛꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯧꯅ ꯂꯥꯛꯏꯕ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯇꯥꯔꯒ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅ ꯍꯥꯏꯅ ꯈꯟꯗꯧꯔꯤꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯅꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯃꯅ ꯐꯔꯦ ꯊꯣꯏꯕ ꯅꯪꯅꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯒꯦ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯅ ꯂꯥꯜꯂꯝꯂꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏꯀꯣ ꯐꯔꯦ ꯅꯪꯒ ꯀꯟꯕ ꯅꯣꯏꯗꯤ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯈꯔꯗꯤ ꯂꯦꯝꯕ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯁꯅꯥꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯁꯥꯈꯤ ꯁꯥꯕ ꯂꯩꯇꯕꯅ ꯑꯩꯈꯣꯏꯁꯨ ꯋꯥ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯐꯔꯦ ꯃꯌꯥꯝ ꯍꯜꯂꯁꯤ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯊꯕꯛ ꯑꯁꯦ ꯅꯈꯣꯏꯅ ꯁꯣꯏꯔꯨꯕꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯔꯤ ꯅꯥꯀꯜ ꯑꯃꯂꯣꯝꯗꯅ ꯂꯦꯝꯕ ꯆꯥꯛꯈꯨꯝ ꯂꯣꯝꯗ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗꯗꯤ ꯄꯤꯌꯥꯏꯅꯨꯗꯣ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯅ ꯄꯤꯌꯥꯏꯅꯨ ꯀꯩꯗꯧꯔꯒꯦꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯋꯥꯈꯜ ꯇꯥꯔꯕꯣ ꯑꯁꯨꯝꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯤꯌꯥꯏꯅꯨꯕꯨ ꯀꯧꯗꯨꯅ ꯃꯁꯥ ꯀꯣꯟꯈꯠꯇꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯆꯥꯛꯈꯨꯝꯗ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥꯁꯨ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯏꯃꯧ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯏꯕꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯀꯔꯤꯁꯨ ꯈꯪꯒꯗ꯭ꯔꯕ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯥꯡꯉꯨ ꯊꯛꯇ ꯃꯄꯨꯟꯁꯤ ꯂꯣꯝꯂꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯊꯃꯣꯏꯗ ꯋꯥꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯒ꯭ꯂꯥꯁ ꯑꯃꯅ ꯀꯟꯗꯨꯅ ꯄꯨꯔꯛꯂꯒ ꯄꯤꯌꯥꯏꯅꯨꯒꯤ ꯃꯔꯥꯏꯕꯛꯇ ꯊꯥꯗꯨꯅ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯕꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯗꯣ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯁꯦ ꯋꯥꯈꯜ ꯇꯥꯔꯕꯣ ꯀꯩꯅꯣꯅ ꯅꯨꯃꯤꯠꯇꯨꯕꯨ ꯎꯔꯨ ꯌꯦꯡꯉꯤꯗꯨꯕꯣ ꯀꯅꯥꯝ ꯂꯩꯇꯦ ꯑꯩꯅꯦ ꯏꯃꯥꯅꯦ ꯄꯥꯕꯨꯡꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯂꯩꯔꯤꯁꯦ ꯀꯩꯗꯧꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯪꯒꯤꯁꯤꯕꯨ ꯁꯨꯃꯥꯏꯅ ꯍꯦꯛ ꯋꯥꯟꯊꯕ ꯇꯧꯕ꯭ꯔꯣ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯇꯥꯃꯣ ꯑꯩ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯉꯁꯥꯏ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯏ ꯑꯗꯨꯗ ꯑꯩꯅ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯨꯕꯅꯤ ꯁꯨꯝ ꯀꯧꯔꯛꯄꯗꯨꯗꯗꯤ ꯑꯩꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯑꯃ ꯃꯁꯝ ꯑꯗꯨꯅ ꯃꯃꯥꯏꯗ ꯊꯥꯗꯔꯒ ꯃꯨꯁꯤꯟꯕꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤꯕꯅꯤ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯐꯔꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ ꯏꯃꯧꯁꯤꯗꯤꯀꯣ ꯍꯌꯦꯡ ꯑꯃꯥꯏꯕ ꯂꯥꯛꯂꯒ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯂꯔꯒ ꯐꯔꯅꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯈꯔ ꯂꯩꯔꯦ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯂꯩꯔꯦ ꯍꯥꯏꯔꯛꯏꯅꯦ ꯑꯗꯨꯅꯅꯦ ꯅꯈꯣꯏꯅ ꯑꯗꯣꯝꯇ ꯂꯩꯔꯅꯨ ꯐꯔꯦ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ ꯅꯃꯧ ꯅꯨꯄꯤꯒ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯗꯣ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯂꯦꯝꯕꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗꯅꯤ ꯄꯤꯌꯥꯏꯅꯨ ꯇꯨꯝꯊꯕ ꯑꯃꯠꯇ ꯌꯥꯗꯦ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯃꯪꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯕ꯭ꯔꯣ ꯃꯈꯣꯏꯕ ꯇꯥꯕ꯭ꯔꯣꯕ ꯃꯗꯨꯗ ꯂꯦꯝꯕꯅ ꯀꯩꯗꯧꯔꯦ ꯀꯔꯤ ꯑꯃꯨꯛ ꯎꯔꯒꯦ
ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯃꯤꯒꯤ ꯄꯣꯠꯁꯦꯝꯗꯤ ꯃꯥꯟꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯤ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏ ꯅꯨꯄꯤ ꯑꯃꯒ ꯁꯤꯈꯤꯕ ꯂꯩꯕ꯭ꯔꯣ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯂꯦꯝꯕ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯨꯞꯐꯝ ꯂꯥꯞꯐꯝ ꯈꯪꯗꯦ ꯃꯁꯥꯗꯣ ꯂꯀꯛ ꯂꯀꯛ ꯇꯧꯅ ꯍꯥ ꯁꯤꯒꯤꯗꯦꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯆꯤꯡꯅꯕ ꯑꯩꯉꯣꯟꯗ ꯍꯦꯛ ꯇꯥꯔꯤꯕ ꯑꯃꯗꯤ ꯎꯔꯤꯕꯁꯦ ꯅꯨꯄꯤꯒꯤ ꯁꯛꯇꯝꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯒꯨꯝꯕ ꯃꯥꯜꯂꯤ ꯑꯦꯔꯥ ꯃꯤꯅ ꯄꯣꯠꯁꯝ ꯊꯥꯖꯤꯜꯂꯛꯄꯅꯦꯅ ꯃꯥꯏꯕꯅ ꯍꯥꯏꯗꯨꯗꯤ ꯌꯥꯔꯁꯦ ꯑꯗꯨꯗꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯀꯃꯥꯏ ꯈꯟꯖꯤꯜꯂꯣꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗꯗ ꯁꯨꯝ ꯇꯧꯏ ꯂꯥꯏꯁꯤꯁꯨꯕ ꯑꯉꯛꯄꯅꯤ ꯑꯣ ꯑꯗꯨ ꯅꯪꯅ ꯈꯔ ꯀꯤꯒꯟꯕꯗꯨꯗꯅꯦ ꯑꯗꯨ ꯂꯛꯅꯔꯤ ꯑꯣꯏꯔꯝꯒꯅꯤ ꯐꯔꯁꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯑꯗꯨꯅ ꯂꯦꯝꯕꯅ ꯊꯋꯥꯏ ꯁꯥ ꯁꯥꯗꯅ ꯇꯨꯝꯈꯤꯕꯗꯨꯗ ꯄꯤꯌꯥꯏꯅꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯗꯗꯨꯅ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯦꯝꯕꯅ ꯇꯨꯝꯊꯔꯣꯃꯤ ꯅꯪꯕꯣ ꯑꯁ ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯇꯨꯝꯃꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯜꯂꯛꯄꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯁꯨ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯦꯝꯕꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯄꯤꯌꯥꯏꯅꯨꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄꯤꯌꯥꯏꯅꯨ ꯇꯨꯝꯂꯤꯕꯅꯤ ꯀꯔꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯊꯋꯥꯏ ꯑꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯅꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯄꯣꯠꯁꯛ ꯑꯃꯅ ꯅꯥꯜꯂꯛꯄꯗꯨꯗꯗꯤ ꯃꯍꯥꯛ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯇꯧꯔꯝꯗ꯭ꯔꯤ ꯄꯤꯌꯥꯏꯅꯨ ꯃꯃꯪꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯤꯞꯊꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯉꯍꯥꯟꯋꯥꯏ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯁꯨꯠ ꯁꯨꯠ ꯀꯞꯂꯒ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯄꯤꯌꯥꯏꯅꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯀꯞꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯂꯕꯗꯤ ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯊꯃꯣꯏꯗ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯀꯞꯂꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯂꯦꯝꯕꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯗꯣ ꯃꯍꯥꯛꯁꯨ ꯇꯨꯝꯊꯔꯒꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯤꯞꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯂꯦꯝꯕꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯤ ꯄꯤꯌꯥꯏꯅꯨꯗꯤ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯏꯃꯧꯗꯨꯕꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯣ ꯃꯗꯨꯗ ꯂꯦꯝꯕꯅ ꯏꯃꯥ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯂꯥꯎꯋꯦ ꯍꯥꯏꯍꯧꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯇꯨꯝꯖꯁꯅꯨ ꯑꯁꯣꯝꯗ ꯍꯥꯏꯔꯝꯂꯒ ꯂꯩꯁꯅꯥꯗꯣ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯈꯤ ꯊꯣꯏꯕꯗꯤ ꯃꯁꯥꯗꯣ ꯏꯆꯤꯡ ꯆꯤꯡꯅꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯏꯃꯧ ꯑꯁꯤꯗ ꯊꯣꯛꯂꯔꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯉꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯑꯃꯥꯏꯕ ꯆꯥꯎꯕꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯆꯥꯎꯕꯁꯨ ꯊꯣꯏꯕꯒ ꯄꯨꯟꯅ ꯒꯥꯔꯤꯗ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯕꯗꯣ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯀꯨꯝꯊꯕꯒ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯁꯣꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝꯁꯤꯗꯤ ꯃꯤ ꯀꯌꯥꯗꯤ ꯍꯤꯡꯂꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯃꯥꯏꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯃꯛ ꯍꯤꯡꯂꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯐꯩ ꯑꯗꯨꯕꯨ ꯀꯨꯏꯔꯔꯣꯏ ꯏꯃꯨꯡ ꯑꯁꯤ ꯃꯨꯠ ꯇꯥꯛꯂꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯗꯣ ꯍꯦꯟꯅ ꯄꯥꯈꯠꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯂꯩꯇꯥꯏꯅꯕꯤꯔꯝꯒꯦꯗ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯃꯥꯏꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ
ꯃꯃꯧꯁꯤꯡ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯥꯟꯅꯅꯕ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯒ ꯐꯤꯗꯥ ꯑꯃ ꯊꯥꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕꯗꯣ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯩꯁꯅꯥ ꯀꯧꯖꯩ ꯑꯣ ꯐꯩ ꯀꯔꯥꯏ ꯅꯃꯧ ꯅꯨꯄꯤ ꯍꯥꯏꯕꯗꯨꯅ ꯀꯔꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯂꯦꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯦꯝꯕꯗ ꯄꯨꯟꯅ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯑꯣꯖꯥ ꯑꯩꯒꯤ ꯃꯤꯡꯅ ꯂꯦꯝꯕ ꯀꯧꯖꯩ ꯃꯤꯡꯗꯅꯤꯅꯦꯀꯣ ꯂꯦꯝꯃꯤꯁꯦ ꯐꯔꯦ ꯁꯦ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛꯇꯤ ꯁꯤꯜ ꯂꯥꯡꯂꯕ꯭ꯔꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯁꯤල් ꯂꯥꯡꯗ꯭ꯔꯤ ꯀꯨꯏꯔꯣꯏ ꯃꯤꯀꯨꯞꯇ ꯂꯣꯏꯅꯤ ꯐꯔꯦ ꯅꯈꯣꯏꯅ ꯈꯣꯏꯔꯝꯒꯗꯧꯔꯤꯕ ꯂꯥꯏ ꯑꯁꯤ ꯄꯨꯡ 12 ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯈꯣꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯅ ꯉꯜꯂꯤꯔꯥ 12 ꯍꯥꯏꯗꯨꯗꯤ ꯏꯅꯪꯗ ꯅꯪꯉꯤ ꯐꯔꯦ ꯄꯣꯠꯂꯝ ꯈꯔ ꯁꯤꯜ ꯂꯥꯡꯂꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯕꯗꯒꯤ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯄꯥ ꯃꯆꯥꯅ ꯍꯣꯠꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯤල් ꯂꯥꯡꯂꯤ ꯑꯗꯨꯝꯅ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯜ ꯂꯥꯡꯂꯤꯉꯩ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯅꯣꯏꯒꯤꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯄꯨꯡ ꯑꯁꯤ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯇꯝ ꯑꯁꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪ ꯍꯦꯛ ꯁꯣꯏꯕꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯒꯤ ꯃꯍꯩ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯀꯗꯥꯏ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯨꯁꯤꯜꯂꯛꯂꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯊꯣꯏꯕꯗꯨꯁꯨ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯄꯥꯏꯔꯒ ꯆꯪꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯥꯏ ꯁꯨꯔꯅꯤ ꯐꯔꯦ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯅꯈꯣꯏꯒꯤ ꯑꯍꯥꯟꯕ ꯂꯥꯏ ꯈꯣꯏꯔꯝꯕꯅꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕ ꯂꯥꯏ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯈꯣꯏꯔꯝꯒꯗꯕꯅꯤ ꯅꯨꯃꯤꯗꯥꯡ ꯈꯣꯏꯔꯝꯒꯗꯧꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯥꯡꯒꯜ ꯀꯜꯂꯤ ꯍꯧꯖꯤꯛ ꯑꯩꯅ ꯈꯣꯏꯔꯝꯒꯗꯧꯔꯤꯕ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯀꯌꯥꯅ ꯇꯤꯟꯖꯤꯠꯂꯤꯕ ꯂꯥꯌꯦꯠꯂꯤꯕ ꯑꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯏꯔꯝꯂꯤꯕꯅꯤꯀꯣ ꯃꯁꯤ ꯈꯪꯅ ꯅꯈꯣꯏ ꯚꯥꯞ ꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯊꯦꯡꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯎꯆꯟ ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯕ ꯈꯣꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯌꯥꯎꯔꯕ ꯈꯨꯖꯥꯏ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯇꯥꯔꯦꯜ ꯃꯁꯥꯗꯣ ꯂꯨꯞꯇꯨꯅ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯈꯔ ꯑꯃꯨꯛ ꯁꯣꯟꯗꯨꯅ ꯂꯦꯝꯕ ꯄꯤꯌꯥꯏꯅꯨ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯃꯔꯤꯗ ꯆꯥꯏꯊꯣꯔꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯆꯥꯏꯊꯣꯔꯛꯄꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯆꯩꯅꯥ ꯑꯃ ꯐꯪꯕꯒꯨꯝ ꯇꯧꯔꯤ ꯃꯁꯥꯒꯤ ꯃꯅꯪꯒꯟ ꯆꯤꯛ ꯂꯥꯎꯔꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯆꯤꯛ ꯂꯥꯎꯗꯨꯅ ꯍꯝ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯃꯣ ꯑꯩꯒꯤ ꯀꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯝꯈ꯭ꯔꯦ ꯏꯁꯥꯁꯤꯁꯨ ꯆꯤꯛ ꯂꯥꯎꯏ ꯑꯩ ꯄꯣꯊꯥꯔꯨꯕ ꯌꯥꯔꯗ꯭ꯔꯥ ꯃꯗꯨꯗ ꯂꯦꯝꯕꯅ ꯑꯣꯖꯥ ꯆꯥꯎꯕ ꯀꯩꯅꯣꯁꯤ ꯅꯃꯧ ꯅꯨꯄꯤꯁꯤ ꯄꯣꯊꯥꯅꯤꯡꯉꯤ ꯍꯥꯏꯔꯤ ꯃꯁꯥꯁꯤ ꯉꯁꯥꯏꯗꯒꯤꯁꯨ ꯉꯝꯗꯗꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯐꯦꯠꯇ ꯄꯣꯊꯥꯍꯜꯂꯨꯁꯤꯗ꯭ꯔꯥ ꯍꯣꯏ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯀꯝꯗꯧꯅꯤ ꯄꯣꯊꯥꯍꯟꯕ ꯇꯥꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯤꯌꯥꯏꯅꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯂꯦꯝꯕ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥꯗ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯁꯥꯗꯣ ꯁꯦꯡꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯅꯈꯣꯏꯗ ꯑꯩꯅ ꯋꯥꯐꯝ ꯈꯔ ꯑꯗꯨ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯈꯣꯏ ꯌꯥꯗꯕꯁꯨ ꯇꯧꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯣꯖꯥ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯩ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯗꯨꯅꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯧꯍꯩꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕꯤ ꯅꯨꯄꯤ ꯑꯃ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯇꯨꯅꯔꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯂꯪꯊꯣꯛꯈ꯭ꯔꯦ ꯇꯧꯒꯗꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯗ꯭ꯔꯗꯨꯅ ꯍꯧꯖꯤꯛ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯔꯝꯅ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯤꯍꯜꯂꯨ ꯃꯗꯨ ꯈꯪꯂꯕꯗꯤ ꯑꯩꯅ ꯂꯥꯏ ꯇꯩꯅꯕ ꯉꯝꯒꯅꯤ ꯃꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯂꯥꯏ ꯇꯩꯅꯕ ꯉꯝꯃꯣꯏꯅꯦ ꯑꯣꯖꯥ ꯑꯩꯗꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯖꯗꯕꯅꯤ ꯌꯥꯅꯤ ꯑꯣꯖꯥ ꯑꯩ
ichen nupa da wari pulamuk lihan jage hoi lemba thabak adu karama tawkhibno haibado wari punamak oza mai basida liho maduna na khoi ya phaba oigani hei oh ibungo hayo hayo nakoina tawkhiba singdo loina amata chithadana hayo natrabadi imung asita laiba mi punamak takna tumna sigadori ko adumna hairak paduta lemba mama laisna da yingla i marudagi laisna na hai kro haiduna ingit tawrak dei tamdari ba ado amai be chawpa amadi thoiba sukhang libani masidagi di lembana wari punamak liba hor i numidang wairam gi matamni lembi sanatu mahaki mama nabi laijiga punna lemba bu unaba tholo i asam na makoyani asam lakpana lampak ama jirokli matamadu dal uri lampak adu ki kachin oirapna lemba phamlaga leibado matamadu ta lembi sana ki mama nabi laijana madi ada leiri chalo na badi unaruro ai swaida ngai ramage ko adumna haibadagi lembi sanadu chen duna chatkri madugi matung lembagi manak jorokli adumna tawduna makoyani yamanuk chidana wari watai kaya sanari asomna wari khara sanaraba matung lembasu chatlagi haiduna hankri aduga lembi sanasu mahaki manabi laijiga punna mayum lomda amuk halakli ngai haki matung lembasu mayum yori thongjin hek kansin baka mapa ibungo thoibana nang jarok labra asi hairaga magi nupi lesna da won sinduna hai i hai mama nangbu na chai bungo going officer sala en hei udro ai kande ai wairam chai biga se lotion ban lai chalo coffee amak tu thuno lo ne na cha nupa gi thogal tawba thieng kini ne lesna su mapuroi ban hari ba do taraduna hoi semjara ki yani hairam laga imunga sangki mama ga mapa kana tawri ba wa do taraga lembana as pabung aina kiyamuk yamna chattana khotana ngausin bagi noba pabung gi magana su yamna nagli budubo thongjin sida di kansin khige wani karinu khangdi ba karada tum nganglei haye hangchita exam do ngai salagle kuirek tre haiduna thumba pari khoida adum pullubi wani lembana adumna khara sagolap torokpa aduta mapa bongna ihe isa di exam ka sunik chingli boyre ha pai isana gyan tarakpa sidi ipadi harau man kibana bp ka se pokhai gi tawre asi haiduna noklingai lesnana kari nongmai pabungna aduk yamna kanna nokti budubo haiduna chakap amado table da thami aduga lesna su thoibagi manakta phamlai matamadu da lembana ama ngana bal ngamdringai da ama mutla di ani pa khar ngana bangamroi ai di mung changja khurage asomna haiduna lembado imung da changki maruda mapa thoibana tau maduna oiba yabra yemko adumna lauduna lehauri adumna tawduna matam khara haukhra matung lemba amadi lembisna to khunge lampak masa amata phamduna unari matamadu ta lembisna ki mobile phone lado lembana lauraga kari yawunu haiduna check tawri matamadu ta number khangdaba call mayama yawduna leiramli maruda lembado yamna sawningki aduga call asi kanagi number no haiduna yamna kupna so hangli adumna lembana sauduna leiringai tanja aduta khanghauduna call lama laksilai maruda lembana phone do set okalaga hello kanano adumna hangbadu da asomdagi kanano ne ai nupi lebisna pa hello adumna hairakpadu da lembado pinglauna sawi oi nang kanano ai gi lupi lebisna gaina lebisna do aynak da phami ai magi nupani kari hainingi yamna king khibi wani ne ha migi phone ga ja tap lawrodana oi huran man bo lebisna ai gi ni ne ai gi nang na toy du ne mami de khoksari bai do ni koi lawbade ne dum lawge ko asomna hairaga karem na pa du ta lemba do saumon khibana phone do thugai khri madu da lebisna na haima kaino tori du bo oi hujiki pa do krano ha hujiki pa do krano ba kanano ai kimta khangdi phare ngasi bani ai kuide chatlasi ha kaino haidu bo noigi imaga babunga nadi ai yaji dudi oi lawdu se moi nati ne ai ani ne thunmu thoksin lo adumna haraga lembana yamna sauna gari aduta kakhatki
ꯂꯦꯝꯕꯤꯁꯅꯥꯗꯣ ꯇꯧꯐꯝ ꯈꯪꯗꯤ ꯃꯁꯥꯗꯣ ꯀꯤꯊꯤꯠ ꯀꯤꯔꯨꯝꯁꯨ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯞꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ ꯃꯗꯨꯗ ꯂꯦꯝꯕꯅ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯍꯥ ꯅꯪꯕꯨ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯕꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯔꯕꯁꯨ ꯋꯥꯈꯜ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯈꯜꯂꯛꯏ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯁꯅꯥꯅ ꯂꯦꯝꯕꯤꯁꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯦ ꯌꯥꯝꯅ ꯌꯥꯗꯕꯅꯤ ꯌꯥꯝꯅ ꯂꯥꯏꯔꯩ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅꯁꯨ ꯆꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯦꯝꯕꯤꯁꯅꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯜꯂꯣꯏ ꯑꯗꯨꯒ ꯃꯃꯥꯁꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯃꯥ ꯂꯩꯁꯅꯥꯗ ꯅꯠꯇꯅ ꯊꯣꯏꯕꯁꯨ ꯂꯦꯝꯕꯤꯁꯅꯥꯕꯨ ꯌꯥꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯂꯦꯝꯕꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯨꯝꯇꯗꯤ ꯄꯨꯁꯜꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯦꯝꯕꯤꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯒꯥꯔꯤ ꯑꯗꯣ ꯊꯧꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯦꯝꯕꯒꯤ ꯃꯃꯥ ꯂꯩꯁꯅꯥꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯒꯤ ꯃꯄꯥ ꯊꯣꯏꯕꯗꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯂꯩꯈꯤꯕꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯕꯅ ꯂꯩꯁꯅꯥ ꯑꯣꯏꯅ ꯂꯩꯔꯝꯂꯤ ꯂꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯩꯁꯅꯥꯗ ꯏꯃꯥ ꯏꯇꯥꯎ ꯂꯦꯝꯕꯗꯨ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯍꯧꯔꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯅ ꯌꯥꯝꯅ ꯍꯔꯥꯎꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯁꯤꯕꯨ ꯏꯃꯧꯒ ꯐꯪꯂꯒꯗ꯭ꯔꯣ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯁꯤꯗꯒꯤ ꯂꯩꯁꯅꯥꯅ ꯃꯈꯣꯏꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯤꯕ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤꯗ ꯂꯩꯍꯧꯔꯤ ꯍꯥꯏ ꯅꯈꯣꯏꯗꯒ ꯊꯩꯔꯨꯔꯅꯨ ꯍꯥꯏꯌꯨ ꯌꯨꯝ ꯑꯁꯤꯗꯅꯦ ꯍꯦꯛꯇ ꯄꯣꯔꯛꯂꯣ ꯑꯩꯅꯦ ꯌꯨꯝꯒꯤ ꯃꯤ ꯈꯔꯒ ꯂꯩꯔꯝꯒꯦꯀꯣ ꯑꯗꯨꯝꯅ ꯍꯔꯥꯎ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯦꯝꯕ ꯑꯃꯗꯤ ꯂꯦꯝꯕꯤꯁꯅꯥꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯦꯝꯕꯒ ꯎꯅꯗꯨꯅ ꯅꯣꯏꯒꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯍꯧꯏ ꯌꯥꯝꯅ ꯊꯨꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯂꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯩꯔꯨꯔꯅꯨ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯂꯦꯝꯕꯅ ꯂꯦꯝꯕꯤꯁꯅꯥꯕꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯣꯔꯛꯂꯤ ꯑꯗꯨꯝꯅ ꯃꯌꯨꯝꯗ ꯄꯣꯔꯛꯂꯕ ꯃꯇꯨꯡ ꯂꯦꯝꯕꯅ ꯏꯃꯥ ꯊꯣꯡ ꯍꯥꯡꯉꯨ ꯑꯩꯈꯣꯏ ꯂꯥꯛꯏ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯀꯗꯥꯏ ꯏꯃꯧꯗꯤ ꯀꯗꯥꯏꯅꯣꯅꯦ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯦꯝꯕꯅ ꯂꯦꯝꯕꯤꯁꯅꯥꯗꯣ ꯄꯨꯊꯣꯔꯛꯂꯤ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯁꯛ ꯑꯗꯣ ꯍꯦꯛ ꯎꯕꯗ ꯂꯩꯁꯅꯥꯗꯣ ꯍꯔꯥꯎꯔꯝꯕ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯅꯣꯡꯅ ꯈꯟꯖꯤꯟꯈꯤꯕꯒꯨꯝ ꯃꯁꯛ ꯑꯗꯣ ꯑꯣꯟꯈ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯍꯥ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯑꯁꯤ ꯄꯣꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯆꯠꯂꯣ ꯌꯥꯝꯅ ꯊꯨꯅ ꯊꯤꯟꯗꯣꯛꯆꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯍꯥꯛꯁꯦ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅꯅꯕꯅ ꯑꯩꯅ ꯄꯨꯁꯤꯜꯂꯛꯂꯕꯅꯤ ꯍꯥꯏ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕ ꯂꯥꯏꯔꯤ ꯃꯤꯅꯥꯏ ꯐꯕ ꯑꯣꯏꯅꯤꯡꯗꯦꯅꯦ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯊꯤꯟꯗꯣꯛꯆꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯝꯅ ꯂꯦꯝꯕꯒ ꯂꯩꯁꯅꯥꯒ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯍꯦ ꯅꯪꯕꯨ ꯑꯩꯅ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯁꯤꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯔꯅꯨ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯌꯥꯝ ꯊꯨꯅ ꯊꯤꯟꯗꯣꯛꯀ ꯆꯠꯂꯣ ꯏꯃꯥꯕꯨꯅꯦ ꯍꯤꯡꯆꯥꯕꯤ ꯑꯣꯜꯍꯜꯂꯛꯀꯅꯨ ꯑꯗꯨꯝꯅ ꯂꯩꯁꯅꯥꯅ ꯌꯥꯝꯅ ꯇꯠꯇꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯅ ꯐꯔꯦꯁꯦ ꯏꯃꯥ ꯂꯦꯝꯕꯤꯁꯅꯥꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯄꯨꯔꯛꯈꯤꯕꯅꯤ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯔꯅꯤ ꯑꯩ ꯂꯩꯁꯅꯥ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯃꯥꯒꯤ ꯀꯥꯗ ꯂꯦꯝꯕꯤꯁꯅꯥꯗꯣ ꯄꯨꯁꯟꯒꯤ ꯍꯦꯛ ꯇꯧꯕꯗ ꯂꯩꯁꯅꯥꯅ ꯃꯁꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯁꯤꯐꯥꯎꯗ ꯃꯅꯥ ꯃꯊꯨꯅ ꯇꯥꯗꯦꯅꯦ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯦꯝꯕꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯦꯝꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯅꯪꯅ ꯂꯥꯛꯄꯗꯒꯤ ꯊꯣꯛꯍꯜꯂꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯈꯨꯠꯅ ꯁꯦꯠ ꯊꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯁꯥꯎꯍꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯠꯅ ꯊꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯝ ꯐꯣꯏꯗꯨꯅ ꯐꯨꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯜꯂꯤ ꯑꯗꯨꯝꯅ ꯏꯟꯕ ꯑꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯗꯣ ꯈꯨꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯟꯕꯗꯒꯤ ꯊꯣꯡꯖꯨꯄꯥꯜ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯣ ꯖꯩꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯔꯥꯏꯕꯛꯇꯣ ꯏ ꯈꯔꯁꯨ ꯊꯣꯛꯂꯤ ꯂꯦꯝꯕꯤꯁꯅꯥ ꯋꯥꯈꯜ ꯃꯍꯥꯛ ꯃꯥꯡꯒꯦ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯕꯤꯁꯅꯥꯅ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯃꯣ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯑꯩ ꯏꯃꯥꯁꯤ ꯌꯥꯝꯅ ꯀꯤꯔꯦꯕ
ꯐꯔꯦ ꯏꯃꯥꯅ ꯑꯗꯨ ꯌꯧꯔꯕꯅꯤꯅꯅꯦ ꯑꯩ ꯂꯝꯕꯤꯁꯅꯥꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯒꯅꯦ ꯑꯩ ꯌꯨꯝꯁꯤꯗ ꯁꯣꯟꯅ ꯍꯜꯂꯛꯑꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯂꯦꯝꯕꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯔꯤꯕ ꯍꯥ ꯅꯪꯁꯦ ꯑꯩꯅꯅꯦ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯁꯥꯒꯩ ꯑꯁꯤꯒꯤꯅꯦ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯩꯔꯥꯅꯤ ꯅꯪꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯃꯃꯥꯒ ꯃꯆꯥꯒ ꯄꯨ ꯁꯥꯎꯅꯍꯟꯅꯕ ꯁꯤꯜꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯃꯁꯤ ꯊꯤꯟꯗꯣꯛꯀꯣ ꯑꯗꯨꯝꯅ ꯂꯩꯁꯅꯥꯒ ꯂꯦꯝꯕꯒꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯕꯒꯤ ꯇꯨꯡꯗ ꯂꯦꯝꯕꯅ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯂꯦꯝꯕꯤꯁꯅꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯍꯜꯂꯛꯇ꯭ꯔꯕ ꯅꯃꯥ ꯍꯥꯠꯄꯒꯤ ꯄꯥꯞꯄꯨ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯕꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯦꯝꯕꯤꯁꯅꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯁꯣꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯂꯦꯝꯕꯤꯁꯅꯥꯅ ꯂꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯦꯝꯕ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯤ ꯒꯥꯔꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯣꯡꯉꯨ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯁꯅꯥꯗ ꯍꯥꯏꯔꯤ ꯂꯦꯝꯕꯤꯁꯅꯥꯁꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝꯕ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯝꯍꯥꯡ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗꯤ ꯀꯨꯝꯊꯔꯛꯂꯒ ꯂꯦꯝꯕꯤꯁꯅꯥꯁꯨ ꯀꯨꯝꯊꯔꯛꯂꯣ ꯍꯥꯏꯗꯨꯅ ꯀꯨꯝꯊꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯅ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯀꯨꯝꯂꯤꯕꯁꯤꯕꯣ ꯀꯩꯗꯧꯗꯣꯏꯅꯣ ꯃꯗꯨꯗ ꯂꯦꯝꯕꯅ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯕꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯨꯕ ꯍꯥꯏꯕꯁꯦ ꯌꯥꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯌꯥꯝꯅ ꯊꯦꯡꯂꯕꯅꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯏꯕꯥꯅꯤ ꯈꯟꯅꯗꯕ ꯌꯥꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯅ ꯂꯦꯝꯕꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯌꯨꯝꯗ ꯍꯟꯖꯤꯟꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯂꯧꯁꯤꯟꯕꯤꯗ꯭ꯔꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯦꯝꯕꯒꯤ ꯃꯊꯥꯅꯨꯡꯗ ꯀꯞꯆꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯂꯦꯝꯕꯤꯁꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯦꯝꯕꯤꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯗꯨꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯁꯨ ꯊꯝꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ ꯂꯩꯁꯅꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯃꯈꯨꯠꯅ ꯀꯔꯛ ꯀꯔꯛ ꯂꯥꯛꯁꯤꯟꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯄ ꯍꯧꯔꯛꯏ ꯂꯦꯝꯕꯤꯁꯅꯥꯗꯣ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯈꯠꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯗꯨꯕꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯂꯤ ꯑꯗꯨꯕꯨ ꯂꯦꯝꯕꯅ ꯅꯝꯁꯤꯟꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯦꯝꯕꯤꯁꯅꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯡ ꯑꯗꯣ ꯐꯔꯪ ꯐꯔꯪ ꯆꯣꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯃꯐꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯤ ꯂꯦꯝꯕꯤꯁꯅꯥꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯕ ꯃꯆꯤ ꯂꯦꯡꯉꯛꯈꯤꯗꯕ ꯑꯗꯨꯗ ꯂꯦꯝꯕꯁꯨ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕꯗꯣ ꯊꯥꯗꯣꯛꯂꯤ ꯑꯗꯨꯒ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯃꯁꯥ ꯑꯗꯣ ꯐꯝꯂꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯪꯒ ꯍꯥꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯦꯝꯕꯤꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅꯅꯤ ꯅꯪꯅ ꯑꯩꯒ ꯂꯩꯅ ꯑꯇꯣꯞꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯩꯕꯨ ꯈꯣꯏꯗꯧ ꯁꯧꯒꯠꯍꯟꯕꯗꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯅꯪꯕꯨ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯨꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯐꯨꯍꯟꯕ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯅꯪꯕు ꯌꯥꯗꯕ ꯃꯔꯝ ꯑꯁꯤꯅ ꯅꯪꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯕꯅꯤ ꯅꯪꯒꯤ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯅꯪꯅ ꯁꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯂꯒꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯧꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯑꯗꯣ ꯊꯧꯖꯤꯜꯂꯛꯏ ꯂꯩꯁꯅꯥꯗꯣ ꯊꯣꯡ ꯁꯠ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯄꯔꯄ ꯊꯣꯛꯂꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗꯗꯤ ꯂꯦꯝꯕꯤꯁꯅꯥꯗꯤ ꯌꯧꯔꯛꯄ ꯎꯗꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯇꯞꯅ ꯍꯩ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥ ꯅꯨꯄꯤ ꯑꯗꯨ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ ꯑꯗꯨꯝꯅ ꯍꯪꯕꯗꯨꯗ ꯂꯦꯝꯕꯅ ꯏꯃꯥ ꯍꯥꯠꯇꯣꯛꯂꯝꯂꯃꯗꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯦꯝꯕꯅ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯑꯩꯅ ꯃꯈꯧꯔꯤꯗꯣ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯂꯝꯂꯕꯅꯤ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯦꯝꯕꯅ ꯃꯐꯝ ꯑꯗꯣ ꯇꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯁꯅꯥꯅ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯁꯣꯏꯔꯤ ꯑꯗꯨꯝꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯕꯗꯤ ꯁꯣꯏꯗꯅ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯎ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯦꯝꯕꯗꯣ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯒ ꯂꯩꯁꯅꯥꯕꯨ ꯇꯨꯔꯦꯟ ꯃꯄꯥꯜ ꯑꯃꯗ ꯍꯧꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯝꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯋꯥ ꯋꯥ ꯂꯥꯎꯔꯛꯂꯤ
ꯃꯁꯤꯗꯒꯤꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯨꯝ ꯇꯤꯟꯈꯠꯂꯛꯄꯗꯒꯤ ꯄꯥꯎ ꯑꯗꯣ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯅ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯃꯥ ꯑꯕꯦꯝꯃꯁꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯉꯔꯥꯡ ꯍꯜꯂꯛꯈꯤꯗꯕ ꯑꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯁꯅꯥ ꯑꯣꯏꯔꯝꯂꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯕꯦꯝꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯆꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯃꯥ ꯑꯕꯦꯝꯃ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯃꯄꯥꯕꯨꯡ ꯊꯣꯏꯕꯅ ꯄꯥꯎ ꯑꯗꯣ ꯇꯥꯕꯗꯒꯤ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁꯇ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁꯇ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯄꯤꯕꯗꯒꯤꯗꯤ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯝꯕꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯦꯝꯕ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯐꯛꯂꯥꯡ ꯋꯥꯡꯃꯗ ꯀꯞꯄꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯂꯦꯝꯕꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯕꯗꯗꯤ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯀꯞꯂꯤꯕꯗꯣ ꯂꯦꯝꯕꯅ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ "ꯀꯅꯥꯅꯣ? ꯍꯥ? ꯀꯅꯥꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯣ ꯈꯪꯍꯧ ꯍꯧꯒꯠꯂꯛꯂꯤ, ꯑꯗꯨꯒ ꯂꯦꯝꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯥꯝꯅ ꯀꯤꯗꯕ ꯃꯑꯣꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯦꯝꯕꯗꯣ ꯈꯪꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯕꯗ ꯃꯍꯥꯛꯁꯨ ꯂꯣꯡꯅ ꯇꯨꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯗꯨꯗ ꯂꯦꯝꯕꯒꯤ ꯃꯄꯥꯕꯨꯡ ꯊꯣꯏꯕ ꯑꯃꯗꯤ ꯃꯃꯥ ꯂꯩꯁꯅꯥꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯦꯝꯕꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠ ꯃꯁꯥꯗꯣ ꯀꯣꯏꯍꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯒ ꯂꯩꯁꯅꯥꯒꯗꯣ ꯌꯦꯡꯅꯩ, ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕ ꯂꯦꯝꯕꯤꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯇꯝꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤ ꯍꯥꯏꯅꯗꯨꯅ ꯂꯦꯝꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯤ ꯑꯃꯥꯏꯕ ꯊꯥꯡꯀꯣꯛꯇꯣ ꯀꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯀꯨꯞꯅ ꯌꯦꯡꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯥꯡꯀꯣꯛꯅꯁꯨ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯑꯃꯅ ꯇꯝꯅꯗꯨꯅ ꯂꯩꯔꯤ, ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯊꯋꯥꯏ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯋꯥꯏ ꯄꯨꯕ ꯄꯥꯝꯂꯤ, ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯂꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯈ꯭ꯔꯕꯁꯨ ꯈꯔ ꯐꯔꯨꯔꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯏ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯦꯝꯕꯅ ꯑꯃꯥꯏꯕ ꯆꯥꯎꯕꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ "ꯐꯔꯦ, ꯑꯗꯨꯝꯅ ꯋꯥꯔꯤ ꯈꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯂꯒꯦꯀꯣ." ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕꯒꯤ ꯇꯧꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯇꯥꯔꯤꯕ ꯄꯤꯌꯥꯏꯅꯨꯗꯣ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯒ ꯀꯞꯇꯨꯅ "ꯀꯔꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ "ꯅꯈꯣꯏꯅ ꯂꯥꯏ ꯈꯔ ꯈꯣꯏꯔꯝꯂꯒ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯦꯛꯇꯃꯛ ꯃꯥꯡꯍꯟꯕ ꯌꯥꯒꯗ꯭ꯔꯥ? ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯨꯛꯍꯟꯍꯜꯂꯣꯏ, ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯕ, ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯦꯝꯕꯗꯣ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ "ꯍꯩ, ꯊꯋꯥꯏ ꯑꯗꯨ ꯏꯕꯦꯝꯃ ꯑꯁꯤꯗ ꯆꯪꯂꯦ, ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏ ꯇꯩꯅꯕꯁꯤ ꯊꯨꯖꯤꯟꯗꯕ ꯌꯥꯔꯔꯣꯏ, ꯀꯨꯏꯊꯈ꯭ꯔꯕꯗꯤ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯥꯡꯂꯔꯒꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯅ "ꯑꯣꯖꯥ, ꯍꯧꯖꯤꯛꯃꯛ ꯄꯔꯞ ꯂꯣꯏꯁꯤꯟꯕꯤꯔꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯅꯕ ꯍꯥꯏꯔꯛꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯪꯍꯨꯝ ꯑꯃꯨꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯀꯣꯌꯦꯠ 8 ꯌꯦꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯗꯁꯨ ꯌꯦꯠꯁꯤꯜꯂꯒ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯀꯌా ꯑꯃ ꯇꯥꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯀꯞ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕ, ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯒꯨꯝꯕ ꯁꯞꯇ꯭ꯔ ꯑꯗꯨꯗꯤ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯥꯎꯕꯗꯤ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯜꯂꯤꯕ ꯃꯈꯩ ꯁꯣꯝꯗ ꯄꯤꯌꯥꯏꯅꯨ ꯑꯗꯨꯗꯤ ꯁꯥꯊꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯨꯠꯀ ꯃꯈꯣꯡꯒꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯂꯪꯍꯨꯝ ꯑꯗꯣ ꯄꯔꯞ ꯊꯥꯗꯠꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯦꯟꯁꯤꯟꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯃꯨꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕ, ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥꯅ
ꯄꯤꯌꯥꯏꯅꯨꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯨꯡ ꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯩ ꯃꯨꯠꯈꯤꯕ ꯑꯗꯨꯅ ꯄꯤꯌꯥꯏꯅꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯣ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯥꯎꯕꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯔꯣꯟ ꯀꯟꯅ ꯁꯣꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯆꯥꯛꯁꯪꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯃꯅ ꯈꯤꯛ ꯈꯤꯛ ꯅꯣꯛꯄꯒꯤ ꯃꯈꯣꯜꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯅ ꯆꯥꯛꯁꯪꯗ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯂꯦꯝꯕꯗꯣ ꯆꯥꯛꯁꯪ ꯑꯗꯨꯗ ꯌꯥꯝꯅ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯞꯅ ꯆꯪꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯣ ꯈꯪꯍꯧꯗꯅ ꯊꯤꯡꯖꯤꯟꯈ꯭ꯔꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯖꯥꯎ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄꯗ ꯂꯩꯁꯅꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯆꯤꯡꯕꯒꯨꯝ ꯈꯪꯄꯥꯏ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤ ꯑꯗꯨꯝꯅ ꯈꯪꯆꯤꯡ ꯆꯤꯡꯕꯗꯨꯗ ꯂꯩꯁꯅꯥꯗꯣ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ ꯑꯗꯨꯝꯅ ꯇꯨꯕꯗ ꯃꯈꯨꯠꯅ ꯉꯥꯛꯄꯗ ꯃꯈꯨꯠ ꯈꯨꯖꯦꯡꯁꯨ ꯇꯦꯛꯄꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤ ꯂꯩꯁꯅꯥꯗꯣ ꯑꯀꯟꯕ ꯆꯩꯅꯥꯈꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯥꯛꯁꯪ ꯂꯣꯝꯗ ꯁꯣꯔꯣ ꯆꯤꯡꯈꯤꯕꯗꯣ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯅꯁꯨ ꯎꯍꯧꯔꯤ ꯂꯦꯝꯕꯒ ꯊꯣꯏꯕꯒꯁꯨ ꯆꯥꯛꯁꯪ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯩꯒ ꯃꯝꯕꯗꯨꯗ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯊꯣꯏꯕꯅ ꯆꯥꯛꯁꯪꯗ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯄꯒ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯁꯅꯥꯗꯣ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯃꯅꯨꯡꯗꯅ ꯂꯩꯁꯅꯥꯗꯣ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯆꯤꯡꯂꯝꯕ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯕꯨ ꯀꯧꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯃꯥꯗꯨꯅ ꯆꯠꯂꯤꯉꯩ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯁꯥꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯨꯔꯤ ꯂꯩꯁꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯏꯃꯥ ꯅꯪꯕꯨ ꯌꯥꯝꯅ ꯀꯤꯕ꯭ꯔꯅꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯂꯩꯁꯅꯥ ꯈꯪꯂꯤ ꯀꯧꯔꯛꯂꯤꯕ ꯑꯁꯦ ꯄꯤꯌꯥꯏꯅꯨ ꯅꯠꯇ꯭ꯔꯤ ꯃꯍꯥꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯒꯤ ꯌꯥꯊꯪꯒꯤꯗꯃꯛ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯂꯦꯝꯕꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯑꯣꯏꯕꯤꯃ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯎꯅꯗꯨꯅ ꯐꯝꯊꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯐꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯋꯥꯡꯕꯗ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯈꯠꯂꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯂꯩꯁꯅꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯆꯥꯎꯕꯁꯨ ꯇꯥꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯗꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯤꯟꯗꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ ꯑꯩ ꯆꯪꯂꯛꯂꯒ ꯊꯕꯛ ꯑꯗꯣ ꯐꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯤ ꯑꯗꯨꯝꯅ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯊꯣꯡ ꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯊꯣꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯞꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯒꯨꯝ ꯍꯥꯡꯗꯣꯛꯄꯗ ꯄꯥꯛ ꯍꯦꯛ ꯌꯥꯗꯦ ꯃꯁꯤꯗꯒꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯣꯡ ꯑꯗꯨ ꯅꯝꯗꯅ ꯍꯥꯡꯗꯣꯛꯂꯤ ꯑꯃꯥꯏꯕ ꯆꯥꯎꯕꯁꯨ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯍꯥꯡꯕꯒ ꯏꯃꯨꯡꯗ ꯁꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯐꯛꯀꯥꯏꯅꯅꯕ ꯍꯣꯠꯅꯔꯤ ꯃꯅꯨꯡꯗꯅ ꯂꯩꯁꯅꯥꯗꯣ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ ꯑꯗꯨꯝꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ ꯑꯗꯨꯝꯅ ꯊꯥꯗꯣꯔꯛꯄꯗ ꯂꯩꯕꯥꯛ ꯇꯥꯗꯅ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯝꯕ ꯃꯁꯥ ꯑꯗꯣ ꯂꯩꯃꯥꯏꯗ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ ꯂꯩꯁꯅꯥꯗꯣ ꯃꯥꯗꯨꯅ ꯃꯌꯥꯝꯅ ꯊꯣꯡ ꯊꯤꯜꯂꯤꯕ ꯐꯛꯀꯥꯏꯅꯅꯕ ꯇꯧꯔꯤꯕ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯎꯞꯁꯤꯠ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯊꯧꯔꯕ ꯊꯥꯡ ꯑꯃꯅ ꯈꯪꯊꯤꯟ ꯊꯤꯜꯂꯛꯏ ꯑꯗꯨꯝꯅ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯛꯄꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯂꯩꯁꯅꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯉꯛꯁꯝ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅꯁꯨ ꯂꯦꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯨꯅ ꯃꯁꯥꯗꯣ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯁꯤꯔꯤ ꯑꯗꯨꯝꯅ ꯂꯩꯁꯅꯥꯅ ꯍꯦꯛ ꯁꯤꯕꯒ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯕꯒ ꯌꯨꯝꯒꯤ ꯃꯩ ꯑꯗꯨꯁꯨ ꯂꯥꯛꯂꯤ ꯃꯩ ꯂꯥꯛꯄ ꯑꯗꯨꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯑꯗꯨꯗꯤ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯅ ꯎꯕꯗ ꯑꯃꯨꯛꯇꯣꯏꯕ ꯀꯤꯕꯅ ꯂꯣꯏꯔꯤ ꯌꯥꯝꯅ ꯀꯟꯅꯁꯨ ꯂꯥꯎꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯑꯩꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯂꯨꯔꯤꯕꯅꯣ ꯅꯈꯣꯏꯅ ꯊꯥꯗꯣꯛꯂꯝꯗ꯭ꯔꯕꯗꯤ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯜꯂꯝꯕꯁꯨ ꯌꯥꯕꯅꯤ ꯃꯗꯨꯗ ꯂꯦꯝꯕꯅ ꯑꯣꯖꯥꯃꯥꯏꯕꯅ ꯀꯤꯕꯤꯕ ꯂꯪꯍꯨꯝꯗꯣ ꯊꯨꯗꯠꯂꯒ ꯆꯦꯟꯈꯤꯕꯅꯤ ꯑꯣꯏ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯗꯨ ꯅꯈꯣꯏꯅ ꯐꯥꯒꯗꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯊꯋꯥꯏ ꯑꯃ ꯂꯧꯕ ꯍꯧꯈ꯭ꯔꯦꯗꯅ ꯐꯔꯦ ꯁꯤꯈ꯭ꯔꯕꯗꯤ ꯁꯤꯈ꯭ꯔꯦ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯂꯣꯏꯁꯤꯟꯗꯕꯗꯤ ꯌꯥꯔꯔꯣꯏ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯐꯔꯦ ꯅꯈꯣꯏ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯊꯣꯔꯛꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ
ꯍꯧꯖꯤꯛ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯃꯠꯇ ꯁꯣꯛꯂꯨꯔꯒꯅꯨ ꯍꯥꯏꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯃꯈꯥ ꯆꯠꯊꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯃꯈꯥ ꯆꯠꯊꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯊꯣꯡ ꯑꯗꯨꯗ ꯍꯥꯡꯗꯣꯛꯂꯒ ꯑꯊꯧꯕ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯥꯗꯣꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯔꯒ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯣꯖꯥ ꯃꯥꯏꯕ ꯊꯣꯛꯂꯛꯑꯦ ꯄꯤꯌꯥꯏꯅꯨꯁꯦ ꯊꯥꯡ ꯄꯥꯏꯔꯒ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯆꯥꯎꯕꯗ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯄꯤꯌꯥꯏꯅꯨꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯆꯔꯝꯗ ꯃꯦꯠꯂꯤ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯊꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯃꯈꯨꯠ ꯑꯗꯣ ꯍꯥꯏꯊꯔꯛꯏ ꯑꯗꯨꯕꯨ ꯃꯕꯨꯛ ꯌꯧꯔꯝꯗꯥꯏꯗ ꯆꯞ ꯂꯦꯞꯄꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯗꯤ ꯃꯤꯍꯨꯟ ꯆꯤꯈꯠꯈꯤꯗꯨꯅ ꯃꯅꯥ ꯆꯞ ꯆꯨꯡꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯣꯔ ꯍꯣꯟꯗꯨꯅ ꯈꯥꯡꯂꯤ ꯇꯧꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯈꯠꯂꯛꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯄꯥꯈꯠꯈꯤꯕꯅ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ ꯑꯗꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯂꯦꯝꯕꯗ ꯃꯃꯥꯏ ꯁꯠ ꯂꯩꯁꯟꯗꯨꯅ ꯌꯦꯡꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯀꯤꯔꯤꯗꯨꯕꯣ ꯂꯦꯝꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯀꯤꯔꯤꯗꯨꯕꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯦꯝꯕꯅ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯄꯤꯌꯥꯏꯅꯨ ꯑꯁꯦ ꯂꯦꯝꯕꯤꯁꯅꯥꯒꯤ ꯊꯋꯥꯏ ꯆꯪꯂꯦ ꯍꯥꯏꯕꯗꯨ ꯃꯗꯨꯗ ꯂꯦꯝꯕꯅ ꯈꯣꯏꯔꯝꯗꯨꯅ ꯂꯦꯝꯕꯤꯁꯅꯥ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯈꯣꯏꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯂꯦꯝꯕꯗ ꯍꯥꯏꯌꯨ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯅ ꯑꯩ ꯍꯥꯏꯒꯦ ꯅꯪ ꯌꯨꯝꯗ ꯄꯨꯁꯤꯟꯕꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯗ ꯍꯟꯈꯤꯕꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯨꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯄꯤꯌꯥꯏꯅꯨꯗꯣ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯛꯂꯤ ꯑꯗꯨꯒ ꯅꯪ ꯈꯛꯇꯔꯣ ꯏꯃꯥ ꯄꯥꯕꯨꯡ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯣ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯇꯕ꯭ꯔꯣ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯤ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯅꯪꯒꯨꯝꯕ ꯐꯠꯇꯕ ꯃꯤꯁꯤꯗꯤ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯍꯥꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥꯈꯣꯟ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯇꯕ ꯆꯥꯎꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯋꯥ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯑꯉꯥꯡꯕ ꯁꯤꯟꯗꯨꯔ ꯑꯃꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯪꯒꯟꯂꯣꯝꯗ ꯆꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯗꯣ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯂꯒ ꯑꯃꯥꯏꯕ ꯆꯥꯎꯕꯗ ꯊꯥꯡ ꯑꯗꯨ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗꯗꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯟꯗꯨꯔ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯆꯥꯏꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯩ ꯂꯥꯏꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯃꯁꯤꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯇꯥꯁꯜꯂꯨ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯕꯒ ꯑꯃꯥꯏꯕ ꯆꯥꯎꯕꯒꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯄꯔꯞ ꯇꯥꯁꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯄꯤꯌꯥꯏꯅꯨꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯁꯨ ꯃꯩ ꯊꯥꯕ ꯑꯗꯨꯗ ꯌꯥꯎꯍꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯈꯦꯛ ꯂꯥꯎꯗꯨꯅ ꯑꯀꯤꯕꯒꯤ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯕꯗꯤ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯂꯥꯏꯔꯣꯟ ꯑꯗꯣ ꯁꯣꯟꯗꯨꯅ ꯃꯩ ꯑꯁꯨꯝ ꯊꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯩ ꯊꯥꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯃꯩ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯂꯦꯝꯕꯁꯤ ꯗꯣꯛꯇꯔꯗ ꯄꯨꯈꯠꯇꯨꯅ ꯑꯃꯨꯛꯇꯪ ꯂꯥꯌꯦꯡꯅꯅꯕ ꯇꯧ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯃꯍꯥꯛꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯃꯆꯥꯅꯨꯄꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯗ꯭ꯔꯥ ꯃꯩ ꯃꯀꯣꯛ ꯈꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯃꯥꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯕꯨ ꯑꯃꯥꯏꯕ ꯆꯥꯎꯕꯒ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯇꯝ ꯊꯦꯡꯊꯈꯤꯕꯅ ꯂꯦꯝꯕꯁꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯤ ꯊꯣꯏꯕ ꯇꯧꯐꯝ ꯈꯪꯗꯅ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯑꯗꯣ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯤ ꯈꯔ ꯑꯃꯅꯗꯤ ꯃꯈꯣꯏꯅ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯌꯥꯝꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯤꯝꯐꯨꯁꯨ ꯉꯥꯡꯅꯔꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯊꯣꯏꯕ ꯃꯌꯥꯝꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯦꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯨ ꯑꯃꯃꯝꯗ ꯍꯥꯞꯇꯨꯅ
ꯍꯧꯅꯕꯤ ꯃꯇꯨꯡꯒꯤꯅ ꯄꯣꯂꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯄꯣꯂꯣꯏꯕ ꯑꯗꯣ ꯅꯤꯡꯊꯤꯅ ꯂꯣꯏꯔꯝꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯅꯤꯟꯗꯥ ꯇꯧꯔꯨꯅꯨ ꯃꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯃꯥꯏꯊꯤꯖꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯦꯌꯥꯏꯅꯨꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯇꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯨꯔꯕꯗꯤ ꯁꯤꯈꯤꯕ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯈꯟꯗꯨꯅ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕꯒ ꯃꯄꯥꯝꯗ ꯍꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯊꯤꯡꯗꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥꯎꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯥꯎꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗꯗꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯩ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦꯅꯦ ꯅꯪꯕꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯂꯦꯟꯗ ꯁꯥꯟꯇꯤ ꯐꯪꯗꯨꯅ ꯆꯠꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯖꯥꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯉꯝꯖꯔꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯈꯜꯂꯨꯔꯒꯅꯨꯀꯣ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯒ ꯐꯔꯅꯕ ꯍꯥꯏꯗꯅ ꯑꯃꯥꯏꯕꯩ ꯇꯥꯟꯅꯔꯤꯕ ꯃꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯒꯅꯤ ꯐꯔꯦ ꯅꯪꯁꯨ ꯂꯩꯔꯝꯂꯦꯟꯗ ꯍꯜꯂꯣ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯅꯍꯥꯛ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯑꯣꯏꯌꯨꯀꯣ ꯆꯠꯂꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯃꯥꯡꯈꯤꯗꯨꯅ ꯂꯩꯆꯤꯟ ꯃꯔꯛꯇ ꯇꯤꯟꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯕꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈꯤ ꯑꯃꯥꯏꯕ ꯆꯥꯎꯕꯒ ꯂꯦꯝꯕꯤ ꯁꯅꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯉꯔꯥꯡ ꯅꯍꯥꯟ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯣ ꯁꯣꯟꯈꯤꯕꯅꯤ ꯇꯧꯔꯤꯕ ꯑꯗꯣ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯅꯠꯇꯦ ꯂꯦꯝꯕ ꯑꯃꯗꯤ ꯂꯦꯝꯕꯒꯤ ꯃꯄꯥ ꯊꯣꯏꯕ ꯑꯃꯗꯤ ꯃꯃꯥ ꯂꯩꯁꯅꯥꯗꯅ ꯊꯋꯥꯏ ꯑꯗꯣ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯖꯤꯜꯂꯒ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯆꯥꯎꯕꯁꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯤ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯅꯤ ꯃꯍꯥꯛꯅꯁꯨ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ ꯑꯗꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯣ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯕꯒ ꯃꯥꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯦꯝꯕꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨꯗ ꯉꯁꯤꯗꯤ ꯂꯃꯟ ꯈꯨꯝꯕ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯃꯍꯥꯛꯅ ꯂꯦꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥꯕꯨ ꯍꯥꯠꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯈꯤꯗꯕ ꯊꯣꯏꯕꯕꯨꯅ ꯈꯛꯂꯝꯕꯅꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯂꯦꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥꯕꯨ ꯍꯥꯠꯄ ꯉꯝꯖꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯟꯇꯤ ꯐꯪꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯣꯏꯔꯝꯂꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯩꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯦ ꯑꯃꯥꯏꯕ ꯆꯥꯎꯕꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯥꯠꯈꯤꯕꯒꯤ ꯅꯤꯡꯉꯝꯗꯅ ꯂꯩꯕꯗꯣ ꯃꯩꯆꯥꯛ ꯃꯨꯠꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ